Hi ma'am, good morning. Hi. Hi, 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 hi loinamak. Good morning, good morning. Hi, tamo chedi che chak thongiye yumda thoba thokri leirisida. Always aigi kehno timing delay thaubo bo hai. Always aigi timing the live hai nangi timing da karam kanda no hai je hai bi rom da chedi che chak thongi akoi ngasi imanaba ama ni ai chak kaubne ba adugi ma chak kana silli tamo khong kayam kan kay ano so ino nungaitiye yamna hai khara dum so e mabung rasi yam laiye chedagi hena hai thank you hi hai hi mayam live se share to biyo mayam pulak wari sanamina ji retirement already yumda tholak tro bro hai hoi yumda la ni kay sang thongge hai ngasidi yen thonga hai yen thongani hi 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 hꯧjik che da prank tawbiyo please hai che da prank tawbiyo si ek nakanda keno kitchen leba aduda ma chak thongi loi tarin aina haije comment parije taeba yung kan wan thok toino tha mani le thokla ni bro se rasi yam laiye hai thank you tamo kaidawda so ino khong hai kainone sum gari kainona mina thenjelakko gari achauba anigi marakta chappa aigi khongje mabung hoige wari sananinge hai sanaje aidi always 24 hour thong hang lay aigi bro kay lam lay no hai ai UP da lay karam kanda yumda lakani hai ai tha mani lay la ni angagi study di kayam kamai tawba yum thokla adi ma yumda manipur da lay yes da lay diye bro na oi se kaino bro na oi se kaino hai ai army da sum layramani mate ama mayam live share tawbiyo hi dada hai hi mayam puna wari sanaje ngasidi Sunday nina dum yumda laynaramgani ayamba adu mayam puna nungaina wari sanaje sabadi yam sai sida bro kai mathel charage mathel je kainone nga hai yen thongi ai imanabani ai ngasi sida chak chajen kobune ba with family chak charabo dada hai chak chadri imanabai aina chak kobune adugi moi laani adugi video semjira na khalline aina hi dada hai hi inama do hai inama chak ising arrangement tawri ai mi chak kauri imanabani chega mabunga punna wari sase ko hai hoi yae saje dum saje iche ude hai iche do chak thongi iche di hai iche chak thongi dada inama chak thongi inama chak thongi mate amata humang mẹ cho lúc lúc cái mai tả có rất hoàn hảo
ꯌꯥꯝꯅ ꯆꯦ ꯑꯝꯇ ꯎꯖꯒꯦ ꯍꯥꯏ ꯆꯦ ꯎꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏ ꯊꯥ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯑꯩ ꯂꯥꯛꯑꯅꯤ ꯂꯨꯞꯄꯦꯅꯦ ꯍꯨꯃꯥꯡꯅ ꯏꯅꯕꯁꯦ ꯍꯥꯏ ꯍꯣꯏ ꯁꯥꯕꯅꯤꯅꯀꯣ ꯀꯤꯠꯆꯟꯗꯗꯤ ꯐꯦꯟ ꯅꯨꯡ ꯑꯃ ꯑꯃ ꯀꯩꯝꯇ ꯂꯩꯇꯦꯕ ꯑꯗꯨꯅ ꯌꯥꯝ ꯁꯥꯕ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯗꯥ ꯍꯥꯏ ꯗꯗꯥꯗꯒꯤ ꯍꯥꯏ ꯃꯥꯜꯂꯦ ꯍꯣꯏ ꯐꯩꯌꯦ ꯑꯗꯨꯗꯤ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯅꯗꯤ ꯂꯩꯔꯦ ꯑꯗꯨꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯣꯟꯁꯟ ꯁꯦꯟꯖꯝꯅ ꯍꯥꯏꯁꯦ ꯚꯩꯌꯥ ꯅꯪꯒꯤ ꯔꯦꯡꯒ ꯔꯦꯖꯤꯃꯦꯟꯒ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯁꯤꯒꯨꯝꯕ ꯀꯩꯅꯣꯒꯤ ꯄꯣꯠꯁꯦꯀꯣ ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯥꯏꯔꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯑꯃ ꯑꯃ ꯄꯥꯏꯕ ꯈꯣꯠꯄ ꯀꯔꯤꯝ ꯌꯥꯗꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯤꯡꯅꯩ ꯑꯗꯨꯝ ꯁꯨꯝ ꯌꯨꯇꯨꯕꯄꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯗꯨ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯣꯠꯄ ꯍꯥꯞꯄ ꯌꯥꯗꯦ ꯁꯤꯒꯨꯝꯕꯒꯤ ꯑꯥꯔꯃꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯁꯤꯚꯤꯜ ꯑꯣꯏꯔ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗꯩ ꯑꯗꯨꯝ ꯍꯥꯏꯒꯦꯕ ꯁꯤꯃꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕꯣ ꯍꯥꯏ ꯍꯣꯏ ꯄꯣꯊꯥꯔꯒꯦ ꯇꯧꯕꯅꯦ ꯗꯗꯥ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯁꯥꯏꯑꯦ ꯌꯥꯝꯅ ꯉꯁꯤ ꯁꯟꯗꯦꯅꯤꯅ ꯉꯔꯥꯡꯗꯒꯤ ꯕꯣꯜꯒ ꯂꯩꯕ ꯐꯖꯅ ꯅꯩꯈ꯭ꯔꯦ ꯁꯟ ꯁꯥꯔꯒ ꯆꯠꯈ꯭ꯔꯦ ꯀꯣꯛꯁꯦ ꯂꯨꯝꯃꯦ ꯍꯥꯏ ꯑꯣ ꯗꯗꯥ ꯀꯥꯏ ꯀꯥꯏ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯈꯪꯗꯦ ꯃꯥ ꯑꯩ ꯌꯦꯟꯕꯨꯗꯤ ꯂꯩꯔ ꯄꯤꯈ꯭ꯔꯕꯅꯦ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯊꯕꯛꯇꯣ ꯍꯥꯏ ꯂꯣꯏꯔꯒꯨꯝꯕꯅꯦ ꯑꯩ ꯂꯣꯏꯔꯦ ꯍꯥꯏ ꯌꯥꯔꯦ ꯊꯕꯛ ꯄꯥꯔꯇꯤ ꯅꯨꯡꯇꯤ ꯂꯣꯏ ꯄꯤꯕ ꯂꯣꯏꯈ꯭ꯔꯦꯕ ꯄꯣꯊꯥꯔꯗꯤ ꯄꯦꯟꯁꯤꯟ ꯐꯪꯗꯣꯏꯔ ꯗꯗꯥ ꯍꯥꯏ ꯍꯣꯏ ꯑꯩ ꯄꯦꯟꯁꯤꯟ ꯑꯗꯨꯝ ꯐꯪꯒꯅꯤ ꯂꯥꯏꯐ ꯇꯥꯏꯝ ꯄꯦꯟꯁꯤꯟ ꯐꯪꯒꯅꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯍꯥꯏꯍꯩꯗꯦ ꯈꯨꯗꯣꯡꯊꯤꯗꯗꯅ ꯑꯩ ꯂꯩꯇꯕ ꯈꯣꯠꯇꯕ ꯌꯥꯎꯈꯤꯕ ꯇꯥꯔꯁꯨ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯃ ꯑꯃ ꯁꯨꯝ ꯅꯨꯄꯤ ꯑꯉꯥꯡꯈꯩꯗ ꯐꯪꯍꯧꯒꯅꯤ ꯂꯣꯏꯅ ꯀꯩ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯕꯨꯡ ꯅꯝꯕꯔ ꯄꯤꯌꯣ ꯆꯦꯒꯤ ꯌꯥꯒꯗ꯭ꯔꯥ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯝꯕꯔ ꯀꯩꯗꯧ ꯄꯤꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯝꯕꯔ ꯑꯃꯈꯛꯇꯪꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯊꯝꯒꯦꯕꯀꯣ ꯃꯥꯏ ꯅꯝꯕꯔꯗꯣ ꯑꯩ ꯅꯝꯕꯔꯗꯨꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯀꯩꯀꯩꯗꯁꯨ ꯂꯣꯏ ꯍꯥꯞꯄꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯗꯨꯗ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦꯕ ꯅꯝꯕꯔ ꯑꯅꯤꯃꯛ ꯂꯣꯏ ꯄꯤꯊꯣꯛꯄꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯒꯤꯅꯤ ꯍꯥꯏꯍꯩꯗꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏ ꯍꯣꯏ ꯍꯥꯏꯕꯨꯗꯤ ꯍꯥꯏꯍꯩꯗꯦ ꯑꯗꯨꯏꯅꯤ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯣ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛꯁꯦ ꯀꯔꯝꯅ ꯂꯦꯟꯗꯣꯏꯕ ꯁꯨꯝ ꯍꯤꯡꯅ ꯍꯤꯡꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯊꯕꯛ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯈꯔ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯃꯕꯨꯡ ꯍꯥꯏ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯄ꯭ꯔꯦꯡꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯃꯌꯥꯝꯗꯩꯁꯨ ꯍꯤꯠ ꯆꯠꯂꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯇꯧꯔꯛꯀꯦ ꯍꯥꯏ ꯗꯗꯥꯁꯦ ꯌꯥꯝ ꯆꯝꯃꯤꯕꯣ ꯍꯥꯏ ꯈꯪꯗꯦꯕꯣ ꯃꯌꯥꯝꯅ ꯆꯝꯃꯦ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯋꯥꯔꯤꯗꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯑꯩꯅ ꯆꯥꯛ ꯀꯧꯔꯤꯌꯦ ꯑꯗꯨꯗꯣ ꯃꯣꯏꯒꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯀꯩꯀꯩ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯁꯤꯔꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕ ꯄꯥꯝꯃꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯑꯗꯨꯝ ꯁꯦꯝꯁꯤꯔꯥ ꯁꯦꯝꯃꯣꯏꯁꯤꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯌꯨꯝ ꯊꯣꯛꯂꯛꯑꯗꯣꯏꯔꯣ ꯍꯥꯏ ꯌꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯥꯔꯃꯤ ꯀꯄꯜꯁꯦ ꯑꯁꯤꯃꯨꯛ ꯄꯥꯝꯖꯕ ꯑꯅꯤ ꯁꯨꯗꯦ ꯑꯩꯗꯤ ꯄꯥꯔꯐꯦꯛ ꯀꯄꯜ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯤꯌꯥꯡꯀꯥ ꯊꯦꯡꯀ꯭ꯌꯨ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯑꯩꯈꯣꯏ ꯀꯄꯜꯁꯦ ꯌꯥꯝꯅ ꯄꯥꯔꯐꯦꯛ ꯑꯣꯏ ꯍꯥꯏ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯂꯣ ꯏꯌꯥꯝꯕꯁꯦ ꯍꯥꯏ ꯅꯠꯇꯤꯌꯦ ꯑꯩ ꯑꯥꯔꯃꯤꯅꯦ
ꯄ꯭ꯔꯦꯡ ꯑꯣꯏꯅ ꯁꯦꯝꯃꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯔ ꯈꯪꯗꯦ ꯃꯌꯥꯡ ꯏꯃꯥꯟꯅꯕ ꯂꯥꯛꯄꯈꯩꯗꯣ ꯃꯣꯏꯗ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯁꯟꯁꯤꯔ ꯈꯪꯗꯦ ꯑꯩꯒ ꯑꯩꯈꯣꯏ ꯁꯥꯏꯒꯤꯁꯦ ꯈꯠꯅꯕ ꯁꯥꯖꯟꯅꯔꯒ ꯃꯣꯏ ꯀꯔꯤ ꯔꯤꯌꯦꯛꯁꯟ ꯐꯥꯎꯋꯦ ꯑꯗꯨ ꯌꯦꯡꯁꯤꯔꯅ ꯈꯜꯂꯤꯅꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯅꯝꯃꯣ ꯗꯗꯥ ꯚꯤꯗꯤꯑꯣ ꯍꯥꯏ ꯅꯝꯒꯦ ꯇꯧꯁꯦ ꯗꯗꯥ ꯄ꯭ꯔꯦꯡ ꯍꯥꯏꯁꯤꯗꯤ ꯌꯦꯡꯒꯦ ꯄ꯭ꯔꯦꯡ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯚꯤꯗꯤꯑꯣ ꯑꯌꯥꯕ ꯑꯃ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦ ꯃꯇꯦꯛ ꯑꯃ ꯇꯧꯁꯜꯂꯣ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯍꯥꯏꯁꯤꯗꯤ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯌꯥꯎꯅꯔꯕꯣ ꯆꯥꯗꯤ ꯆꯥꯔꯝꯃꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯛ ꯌꯥꯝ ꯉꯟ ꯉꯟ ꯆꯥꯅꯕꯅꯦ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯈꯔ ꯇꯧꯕꯅꯤꯅ ꯆꯥꯛꯁꯦ ꯂꯥꯝꯗꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯤ ꯀꯩ ꯍꯥꯏꯅꯣ ꯗ꯭ꯔꯣ ꯅꯣꯅꯤꯒꯤ ꯕꯔꯣ ꯀꯩ ꯍꯥꯏꯅꯤ ꯁꯤꯕꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯄꯥꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯅ ꯌꯥꯝꯅ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯁꯨꯒꯨꯅꯨ ꯁꯥꯏꯠꯇ ꯂꯩꯕ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯕ ꯈꯨꯡꯒꯪ ꯃꯆꯥꯗꯣ ꯑꯗꯨꯗꯒꯤꯅꯤ ꯑꯩꯗꯤ ꯕ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯥꯏꯚ ꯊꯥꯔꯝꯕꯅꯦ ꯍꯥꯎ ꯁꯤꯡꯖꯨꯁꯦ ꯃꯣꯏ ꯆꯥꯕ ꯍꯩꯗꯧ ꯃꯥꯟꯗꯦꯗ ꯁꯨꯔꯒꯨꯝꯁꯤꯔꯣ ꯍꯩꯇ꯭ꯔꯁꯨ ꯑꯩ ꯍꯩꯕ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩ ꯆꯥꯗꯣꯏꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯀꯨꯂꯔ ꯊꯥꯔ ꯀꯨꯂꯔ ꯃꯃꯥꯡꯗ ꯂꯩꯌꯨ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯒꯦ ꯍꯥꯏ ꯑꯩꯁꯦ ꯉꯁꯤꯁꯦ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯏꯃꯥꯟꯅꯕꯅꯤ ꯑꯩꯅ ꯁꯤꯗ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯕꯅꯦꯕ ꯐꯦꯃꯤꯂꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯩꯀꯩ ꯑꯉꯥꯡ ꯅꯨꯕꯤ ꯂꯣꯏ ꯌꯥꯎꯔꯒ ꯑꯗꯨ ꯌꯦꯟ ꯊꯣꯡꯉꯦ ꯕ꯭ꯔꯣ ꯚꯣꯂꯦꯟꯇꯔꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯊꯣꯛꯑꯕꯣ ꯍꯥꯏ ꯍꯣꯏ ꯚꯣꯂꯟꯇꯔꯤꯗꯤ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯁꯨꯝ ꯑꯩꯅ ꯆꯍꯤ 18 ꯁꯨꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯔꯦꯅ ꯊꯣꯛꯑꯦ ꯁꯤꯔꯦ ꯃꯕꯨꯡ ꯑꯅꯤꯔꯛ ꯁꯨꯔꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯆꯥꯔꯦ ꯑꯣ ꯆꯥꯔꯦ ꯑꯣ ꯁꯣꯔꯤ ꯑꯩꯅ ꯄꯥꯕ ꯍꯩꯇꯕꯩ ꯑꯣꯏ ꯂꯩꯔꯝꯃꯦ ꯆꯥꯔꯦ ꯍꯥꯏꯕꯅꯤꯀꯣ ꯁꯣꯔꯠꯀꯠ ꯑꯣꯏꯕ ꯑꯥꯔꯃꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯛ ꯃꯇꯝ ꯉꯜꯂꯤ ꯍꯥꯏ ꯑꯥꯔꯃꯤꯁꯦ ꯑꯗꯨꯝ ꯄꯨꯡ 12:30 ꯑꯃꯗ ꯑꯗꯨꯝ ꯆꯥꯅꯕꯅꯤ ꯀꯩ ꯂꯝꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯅꯣ ꯕ꯭ꯔꯣꯁꯦ ꯍꯥꯏ ꯑꯩ ꯌꯨ ꯄꯤꯗ ꯂꯩꯀꯣ ꯂꯥꯏꯚ ꯊꯥꯕ ꯀꯨꯏꯔꯝꯃꯦ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯑꯩ ꯈꯔ ꯈꯤꯇꯪ ꯌꯥꯝ ꯀꯨꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯕꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯌꯦꯡꯅꯤꯡꯗꯅ ꯆꯪꯕꯤꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯥꯔ ꯖꯦ ꯀꯄꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯆꯥꯅꯤꯌꯦ ꯍꯥꯏ ꯊꯦꯡꯅ ꯑꯩꯈꯣꯏꯗꯤ ꯉꯟꯅ ꯆꯥꯕꯁꯦ ꯍꯦꯛꯇ ꯁꯥꯎꯋꯦ ꯍꯥꯏ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯗ ꯑꯦꯔꯤꯅꯥ ꯍꯥꯏꯔꯤꯗ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯍꯥꯏ ꯏꯇꯩꯃꯗꯤ ꯕ꯭ꯔꯣ ꯏꯇꯩꯃ ꯆꯥꯛ ꯊꯣꯡꯉꯤ ꯃꯌꯥꯝ ꯂꯥꯏꯛꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯃꯝ ꯇꯛ 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 ꯅꯝꯁꯟꯕꯤꯔꯝꯃꯣ ꯀꯩꯅꯣ ꯁꯤꯡꯖꯨꯒꯤꯔꯣ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯗꯕꯤꯔꯛꯑꯣ ꯇꯛ 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 ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯅꯨꯡꯉꯥꯏꯅ ꯏꯆꯦꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒ ꯃꯁꯛ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯑꯗꯨꯅ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯅꯣꯡꯃꯗꯤ ꯂꯣꯏ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯗꯣ ꯑꯀꯣꯟ ꯑꯍꯟꯒꯤ ꯋꯥꯅꯤꯀꯣ ꯁꯤꯗ ꯍꯣꯏ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦꯀꯣ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯂꯣꯏꯔꯕꯅꯦ ꯊꯥꯗꯣꯛꯆꯔꯕꯅꯦ ꯍꯥꯏꯌꯦ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯔꯛꯎꯅꯦ ꯑꯩꯒꯤ ꯋꯥꯆꯞꯇꯨꯗ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦꯗ ꯍꯥꯏ ꯀꯩꯅꯣꯅꯦ ꯌꯦꯟ ꯊꯣꯡꯉꯤꯌꯦ
ꯀꯩꯅꯣꯅꯦ ꯌꯦꯟ ꯊꯣꯡꯉꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯈꯔ ꯕ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯂꯥꯏꯚ ꯊꯥꯔꯤ ꯃꯅꯤ ꯍꯟꯗꯣ ꯃꯅꯤꯄꯨꯔꯤꯗ ꯀꯣꯏꯊꯣꯔꯛꯑꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯀꯣꯏꯊꯣꯔꯛꯑꯣ ꯊꯣꯛꯂꯛꯑꯣ ꯑꯩꯁꯦ ꯁꯣꯏꯔꯦꯃꯦ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ ꯊꯣꯛꯂꯛꯇꯣꯏꯅꯦ ꯗꯗꯥꯒ ꯑꯩꯅꯃꯒꯁꯦ ꯌꯥꯝ ꯆꯥꯟꯅꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯁꯨ ꯊꯦꯡꯀ꯭ꯌꯨ ꯀꯔꯤ ꯃꯔꯝꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯔꯤꯅꯣ ꯍꯥꯏ ꯑꯩ ꯈꯣꯡ ꯁꯣꯛꯑꯦꯕꯀꯣ ꯑꯗꯨꯏꯅꯦ ꯕ꯭ꯔꯗꯔ ꯀꯩ ꯍꯥꯏꯅꯣ ꯈꯣꯡ ꯁꯣꯛꯇ꯭ꯔꯤꯉꯩꯗꯩ ꯂꯥꯛꯑꯕ ꯔꯤꯇꯥꯌꯔꯃꯦꯟꯗꯨ ꯅꯪꯅ ꯑꯥꯏ ꯖꯤ ꯈꯣꯡ ꯁꯣꯛꯏꯗꯨꯕꯣ ꯄꯥꯏꯕ꯭ꯔꯣ ꯍꯥꯏꯁꯤ ꯀꯩ ꯑꯥꯏ ꯖꯤ ꯍꯥꯏꯁꯤ ꯑꯥꯏ ꯖꯤ ꯐꯨꯠꯕꯣꯜꯁꯤ ꯀꯩꯅꯣ ꯒꯦꯝ ꯀꯩ ꯑꯥꯏ ꯖꯤ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ ꯀꯩꯅꯣ ꯖꯁ V7 ꯍꯥꯏꯁꯦ ꯋꯥꯔꯛꯇꯕ ꯃꯆꯥ ꯃꯥꯜꯂꯤꯀꯣ ꯈꯤꯇꯪ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯑꯗꯨꯒꯨꯝꯕ ꯅꯣꯏꯒꯤ ꯀꯩꯅꯣꯗ ꯆꯠꯅꯒꯗꯕ ꯋꯥꯍꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯁꯤꯗ ꯍꯣꯏ ꯕ꯭ꯔꯣ ꯇꯧꯔꯒꯦ ꯍꯥꯏ ꯆꯦꯗꯤ ꯀꯥꯏꯅꯣ ꯌꯦꯡꯒꯦ ꯆꯦ ꯁꯤꯡꯖꯨ ꯀꯟꯅ ꯁꯣꯏꯔꯤꯁꯤꯗ ꯁꯤꯡꯖꯨ ꯌꯨꯝ ꯌꯧꯔꯕꯣ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯕ꯭ꯔꯗꯔꯁꯦ ꯌꯥꯝ ꯆꯝꯃꯦ ꯁꯤꯁꯇꯔꯁꯨ ꯂꯞ ꯐ꯭ꯔꯣꯝ ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯅꯤꯄꯨꯔ ꯅꯤꯌꯔ ꯀꯩ ꯍꯥꯏꯅꯣ ꯄꯣꯡꯂꯥꯝꯕꯤ ꯔꯥꯖꯃꯅꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯏꯃꯥꯏ ꯏꯄꯦꯝꯃ ꯀꯔꯤ ꯑꯦꯗ꯭ꯔꯦꯁꯅꯣ ꯁꯤꯕꯣ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯦ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯏꯅꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯗꯗꯥ ꯌꯥꯝ ꯆꯥꯅꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯣ ꯑꯩꯁꯦ ꯈꯪꯗꯕꯀꯣ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯕ ꯌꯥꯗꯕꯩ ꯀꯛꯊꯠꯈ꯭ꯔꯦꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯄꯥꯏꯔꯝꯃꯦ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯌꯨꯝ ꯊꯣꯛꯂꯛꯑꯗꯤ ꯄꯥꯏꯔꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯊꯥ ꯑꯃꯃꯨꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯏꯟꯁꯇꯥ ꯂꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯧꯔꯁꯦ ꯍꯥꯏꯕ ꯍꯌꯦꯡ ꯕ꯭ꯔꯗꯔ ꯍꯥꯏ ꯍꯣꯏ 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 ꯅꯪꯅ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯤ ꯈꯪꯉꯦ ꯖꯁ V7 ꯍꯥꯏꯁꯦ ꯁꯣꯔꯤ ꯍꯥꯏꯔꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯕ꯭ꯔꯗꯔ ꯑꯗꯨꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯔꯤ ꯁꯣꯁꯤꯌꯦꯜ ꯍꯥꯏꯔꯛꯏꯅꯣꯕ ꯃꯦꯗꯤꯌꯥꯅꯤꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅꯦ ꯁꯤꯁꯦ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯗꯨ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯑꯁ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯇꯥꯕ ꯌꯥꯗꯕ ꯋꯥꯅꯤ ꯁꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯁꯦ ꯆꯤꯟ ꯁꯦ ꯁꯦ ꯊꯤꯖꯔꯤꯔꯕ ꯁꯦ ꯌꯦꯡꯉꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯪꯁꯨ ꯃꯤꯅꯤ ꯏꯖꯠ ꯑꯃꯃꯝꯗ ꯂꯣꯏ ꯍꯤꯡꯅꯩꯅꯦ ꯑꯗꯣ ꯏꯖꯠꯀꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯏꯖꯠ ꯃꯥꯒꯤ ꯃꯥꯒꯤ ꯏꯖꯠꯀꯤ ꯂꯩꯐꯝꯗꯨꯗ ꯊꯝꯖꯦꯕꯀꯣ ꯑꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯛꯏꯁꯦ ꯑꯗꯣ ꯕ꯭ꯔꯗꯔꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯃꯤ ꯁꯣꯔꯤ ꯅꯣꯏꯕꯣ ꯍꯥꯏꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯒ꯭ꯌꯥꯟ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯗꯦꯃꯤ ꯅꯣꯏꯕꯣ ꯑꯗꯨ ꯍꯥꯏꯗꯤ ꯈꯟꯊꯕ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯁꯨ ꯁꯣꯏꯕ ꯃꯔꯝ ꯌꯥꯎꯋꯦ ꯑꯗꯨ ꯕ꯭ꯔꯗꯔꯅ ꯁꯣꯏꯕꯅꯦꯅ ꯑꯩ ꯑꯗꯨꯝ ꯈꯜꯂꯒꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒꯤꯗꯤ ꯀꯩ ꯂꯝꯗꯅꯣ ꯂꯩꯔꯤꯗꯣ ꯍꯥꯏ ꯀꯩꯅꯣ ꯌꯨꯄꯤꯗꯅꯦ ꯂꯞ ꯀꯄꯜ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯥꯔ ꯖꯦ ꯍꯥꯏ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤ ꯑꯗꯨꯗꯒꯤꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯍꯥꯏ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤꯑꯕꯀꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯩꯅ ꯆꯥꯛ ꯀꯧꯕꯀꯣ ꯃꯤ ꯑꯩ ꯑꯅꯤ ꯆꯥꯛ ꯀꯧꯋꯦ ꯐꯦꯃꯤꯂꯤ ꯂꯥꯛꯑꯝꯗꯥꯏꯁꯦ ꯑꯅꯤ ꯑꯗꯨꯒꯤ ꯃꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯁ ꯆꯥꯛ ꯍꯟꯅꯤꯔꯣꯏ ꯆꯥꯔꯕ꯭ꯔꯣ ꯂꯥꯎꯅꯕꯗꯧ ꯕ꯭ꯔꯣ ꯍꯥꯏ ꯇꯧꯔꯛꯑꯗꯣꯏꯅꯦ ꯃꯆꯥꯋꯣ ꯃꯁꯨꯋꯣ ꯇꯧꯗꯣꯏ ꯆꯥꯛ ꯃꯌꯥꯝꯗꯣ ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯣ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯍꯣꯏ ꯄ꯭ꯔꯦꯡ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯩ ꯑꯌꯥꯝꯕꯅ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯔꯛꯑꯅꯤ ꯚꯤꯗꯤꯑꯣꯁꯦ ꯌꯨꯝ ꯊꯣꯛꯄꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯩ ꯇꯥꯏꯞꯇ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯔꯛꯑꯅꯤꯒ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯋꯥꯡꯄꯣꯛꯄꯤꯗꯩꯅꯦ ꯕ꯭ꯔꯗꯔ ꯍꯥꯏꯗꯣꯏꯔꯣ ꯔꯣꯕꯤꯟ ꯁꯤꯡ ꯍꯥꯏ ꯔꯣꯕꯤꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯍꯦꯛ ꯃꯈꯥ ꯇꯥꯕ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯣ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯃꯥꯒꯤ ꯃꯤꯡꯁꯦ ꯔꯣꯕꯤꯟ ꯀꯧꯔꯝꯃꯦ ꯇꯣ ꯂꯩꯈꯤꯗ꯭ꯔꯦ 2008ꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯕꯅꯤ ꯃꯥꯅ ꯑꯩꯒ ꯃꯥꯒ ꯀꯅꯥꯅ ꯍꯜꯂꯦ ꯔꯣꯕꯤꯟ ꯍꯥꯏꯗꯨꯒ ꯅꯪꯉꯣꯟꯗꯩ ꯊꯤ ꯍꯜꯂꯦꯍꯦ ꯑꯩꯉꯣꯟꯗꯩ ꯆꯍꯤ ꯑꯃꯔ ꯑꯗꯨꯈꯛꯅꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯥ ꯍꯧꯖꯤꯛ ꯂꯩꯔꯤ ꯆꯍꯤ 33 ꯁꯨꯔꯕꯅꯤ ꯄꯥꯈꯪ ꯊꯤ ꯐꯥꯔꯅꯤꯅꯦ ꯃꯩ ꯆꯠꯂꯕ ꯃꯤꯅꯤ ꯏꯕꯦꯝꯃ ꯆꯥꯎꯋꯦꯕ ꯌꯥꯝꯅ ꯐꯣꯇꯣꯗꯁꯨ ꯆꯥꯎꯕꯅꯦ ꯄꯨꯔꯥ ꯀꯩꯅꯣ ꯗꯗꯥ ꯌꯥꯝ ꯃꯥꯜꯂꯦꯕ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯔꯕ ꯍꯣꯏ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯗꯣꯔꯦ ꯑꯣꯏꯔꯒꯨꯝꯕꯅꯦ ꯗꯗꯥ ꯏꯌꯥꯝꯕꯁꯦ ꯃꯥꯛꯁ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯂꯦꯝꯃꯦ ꯍꯥꯏ ꯑꯁ ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯌꯨꯝ ꯂꯥꯛꯑꯀꯥꯟꯗ ꯀꯩꯀꯩ ꯆꯥꯅꯤꯡꯕ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯩꯔꯛꯀꯦ ꯂꯞ ꯐ꯭ꯔꯣꯝ ꯇꯣꯞ ꯑꯃꯨꯛꯀꯁꯨ ꯊꯥꯔꯛꯑꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯦꯗ꯭ꯔꯦꯁꯁꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯒꯦ ꯍꯌꯦꯡ ꯂꯥꯛꯅꯕ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯃꯥꯏ ꯑꯦꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯕ ꯑꯣꯏ ꯀꯔꯤꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯀꯔꯤ ꯆꯥꯔꯒꯦ ꯈꯟꯖꯥꯟꯅꯕ ꯁꯪꯒꯣꯝꯒ ꯕ꯭ꯔꯦꯗꯀ
kay no chakre suguno ang pokpi natro bro hai hoi mane love from Nambol hai thank you love from RJ couple taptana tawro o preng do che khangan da bi ai oi tawro ke kaka indom cha se ekhoi mama ga masak manai ye Oh, hai nama do re ni kapani do. mama do ren couple na yam phajaba ma hai re na Kari no ne Jenu akhoi sigi magi ke injang akhoi cha ke mabok che akhoi dai bai mabok ga ki akhoi mama la hai ime ai sininge da kai gi no chimbi hai chak ken ai dam je ne phajak ba ai je thi ga nang ma le hai ai sininge da hai do. iche nungsibi che ke injang cha ke bi kai no ne khoi yen thong ni video As thum dong amadi ma le ai bo mi. no khi na ma noi ani dada to Thum dong ma le dada bo. Yengu ne. thum moi ke so machen pro cha re no As thum ni bo ai khang e mulle. adu pro Thum thum ra. Hau din man de. thum Hai je dang to ro. lap couple hai thank you iyam ba ngang lai khi roi dro hai angang jin lai re ko makha ta ba gi koi ke no ne adum wari chathari angang lei angang manipur da le hore ba ma hostel da lei bune thank you mayam khoi gi ai gi live ta lak pi bai da mak ta thank you share to biramu mayam pun wari sa je thank you mayam anna thank you hi hi je figure sem da bro hi figures As figure ga my ya tre. figure je Sum se ma kompak man le. sem mo ya Kompak ai du su nga sop ta ga tong na ba steel kompak au wa cha ka thi dong na lai ku ding ga sa na. tap mai phone am kal bro kalen gi nungsa se phuning bro ai phudiam phuning ya ba u phang doi ne bro video tharak pa ya je net nungai tre hai aduna bro ai gi account da yeng bio hai hoi yeng age ko nang gi account da yeng age changaga nang gi account de nang gi sigi ming ji sumai dum lei na tro da chak cha ba cha dri chak kan na thongi ke hai no Kan pung kya ta re moi ma te na ji kari do ja no. hai khiu bi Tan ju khra hau de ya roi ne. Ha. love from Singjamai full support kaka hai thank you hoi ho tan kra ho de roi Ai di phaja du ri na. chahi kya sur gi angang chahi tra hele mabung na ngang usi ta ba yam nungai ra si yam lei hai Oh, hore ni tum maroi do. Sa ra je phaju ma dung da. Ming je ni ngani do re ndi. ai yam harawi Hore ni ming je ni ngani sung soi da bitum da bi da. yam nungai ai tei ma je hai nungai bani ma khon yam kan mane sagai gai nok pune ina ma sa yam kan na noi ko hai nok pune ma cái nó bút ngác nó mi thầm ngoài thì ma thầm Akhoi iku bong na. Ai ne yum yok jing da thong gan da ye nok pe ma khon. itai ma Ai obro mo hai pi yo de hai. itai ma ta ulam morau se itai Ai ma sing ju soi lu ban ni. Humang na nyo. Lagi ko. chalo happy journey tau rona angang bai ke hai no aseng bai angang lei bro lei ye angang chano pa lei ye ina ma se no ku yam phai adune phau ne ai so bok bi lagi ne Sophia Kuman hai ji kana no bok bi kana imung no barasi army oiraga leibo wani hai ro ke han oiraga leibo wani han kainjang thong no yen thong e kari gari no kari ghari no sirido kari company gi no hai V2A hai si je bro chedo kaidorino monda yam nungai bu male hai hoi ma chak thongi adugi aina sum harau han bani da thabak sizin na bagi ina mase akhoi ga pun ba yani nokpa gi da hai hoi
ꯃꯥ ꯅꯣꯛꯄ ꯌꯥꯝ ꯐꯩ ꯃꯥ ꯀꯣ ꯂꯩꯀꯥꯏꯗ ꯚꯨꯠ ꯊꯣꯛꯄ ꯂꯩꯀꯥꯏ ꯂꯩꯇꯥꯗꯦ ꯍꯥꯏꯔꯛꯑꯣ ꯃꯥ ꯑꯗꯨꯝ ꯑꯝꯇꯪ ꯅꯣꯛꯍꯟꯒꯦ ꯃꯥ ꯚꯨꯠꯇꯣ ꯑꯗꯨꯝ ꯀꯤꯔ ꯆꯦꯟꯈꯤꯕꯅꯤ ꯆꯦ ꯎꯍꯜꯂꯛꯑꯣ ꯍꯥꯏꯌꯦ ꯃꯥ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯕ꯭ꯔꯣ ꯆꯦꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯌꯥꯝ ꯂꯨꯅ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯕ꯭ꯔꯣ ꯑꯉꯥꯡꯗꯣ ꯃꯁꯛ ꯎꯠꯂꯛꯑꯣ ꯌꯨꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯣꯏ ꯎꯠꯂꯛꯀꯦ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯉꯥꯡꯒꯤ ꯐꯣꯇꯣꯗꯤ ꯌꯥꯎꯔꯝꯅꯤ ꯒꯦꯂꯔꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥ ꯑꯩ ꯐꯣꯇꯣ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯀꯦ ꯉꯥꯏꯈꯣꯀꯣ ꯑꯩ ꯑꯉꯥꯡ ꯎꯠꯂꯛꯑꯣ ꯍꯥꯏꯌꯦ ꯑꯉꯥꯡꯁꯦ ꯑꯝꯇ ꯎꯠꯀꯦ ꯁꯤ ꯂꯩꯔꯦ ꯇꯣ ꯑꯩ ꯏꯆꯥꯅꯨꯄꯥ ꯁꯤ ꯂꯩꯔꯦ ꯃꯝꯗꯣꯏꯖꯥꯠꯂꯣ ꯁꯦ ꯎꯔꯕ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯇꯣ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯂꯥꯏꯚ ꯂꯣꯏꯈꯤꯅꯨꯀꯣ ꯍꯥꯏ ꯂꯩꯁꯤꯅ ꯕ꯭ꯔꯣ ꯀꯩ ꯆꯥꯏꯅꯣ ꯑꯋꯥꯊꯥꯕꯤ ꯆꯥꯕꯅꯦ ꯕ꯭ꯔꯣ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯕ꯭ꯔꯣ ꯒꯦꯝꯒ ꯁꯥꯟꯅꯗ꯭ꯔꯣ ꯒꯦꯝ ꯁꯥꯟꯅꯔꯝꯃꯦ ꯍꯥꯟꯅ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦ ꯀꯩ ꯒꯦꯝ ꯁꯥꯟꯅꯒꯦ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯝꯃꯦ ꯏꯕꯥꯏꯗꯤ ꯏꯆꯦꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯅꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤꯁꯦ ꯍꯥꯏ ꯏꯌꯥꯝꯕꯁꯦ ꯃꯒꯨꯟ ꯌꯥꯝ ꯂꯩꯌꯦ ꯑꯉꯥꯡꯗꯤ ꯀꯥꯏꯗ ꯊꯝꯒꯦ ꯗꯗꯥ ꯍꯥꯏꯌꯦ ꯃꯥ ꯍꯣꯁꯇꯦꯜꯗ ꯀꯅꯥ ꯃꯥꯜꯂꯤꯅꯣ ꯍꯥꯏ ꯎꯔꯦ 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 ꯗꯗꯥꯒ ꯆꯦꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯗꯗꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏꯔꯣꯝ ꯄꯨꯗꯩꯅꯤ ꯕ꯭ꯔꯣꯒ ꯏꯇꯩꯃꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯆꯝꯃꯤ ꯏꯁꯣꯔꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣꯒꯤ ꯑꯉꯥꯡꯗꯤ ꯁꯨꯡꯎ ꯎꯗꯦ ꯍꯥꯏ ꯃꯥꯜꯂꯦ ꯃꯥ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦ ꯎꯔꯦ ꯗꯗꯥ ꯌꯥꯝ ꯃꯥꯜꯂꯤ ꯑꯉꯥꯡꯁꯦ ꯃꯥꯟꯅꯕꯅꯦ ꯏꯝꯐꯥꯜꯗ ꯂꯩꯕ꯭ꯔꯣ ꯑꯉꯥꯡꯗꯣ ꯍꯥꯏ ꯏꯝꯐꯥꯜꯗ ꯂꯩꯇꯦ ꯀꯛꯆꯤꯡꯗ ꯂꯩꯕꯅꯦ ꯈꯣꯡꯁꯦ ꯅꯥꯔꯦ ꯐꯝꯖꯤꯟꯕ ꯉꯝꯗꯦ ꯏꯅꯝꯃꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯏꯅꯝꯃꯁꯦ ꯀꯩꯅꯣꯗꯩꯅꯦ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯏꯅꯝꯃꯗꯤ ꯎꯗꯦ ꯏꯅꯝꯃꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯏꯅꯝꯃ ꯁꯤ ꯂꯩꯔꯦ ꯏꯅꯝꯃ ꯏꯕꯦꯝꯃ ꯅꯪ ꯌꯥꯝꯅ ꯎꯠꯂꯛꯑꯣ ꯍꯥꯏ ꯍꯨꯃꯥꯡꯁꯦ ꯌꯦꯡꯉꯣ ꯏꯅꯝꯃ ꯏꯕꯦꯝꯃꯒꯤ ꯁꯥꯕꯅ ꯉꯥꯎꯔꯦ ꯅꯪꯁꯨ ꯃꯇꯦꯛ ꯑꯃ ꯉꯥꯡꯉꯝꯃꯨ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯃꯣꯔꯣꯛ ꯉꯧꯔꯤ ꯏꯁ ꯐꯣꯇꯣꯒ ꯌꯥꯝ ꯎꯠꯂꯝꯃꯤꯍꯦ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯃꯨꯛ ꯁꯤꯗ ꯌꯦꯡꯖꯧ ꯅꯪꯒꯤ ꯅꯁꯛꯁꯦ ꯚꯤꯝ ꯇꯧꯕꯗꯣ ꯑꯕꯦ ꯅꯪ ꯀꯩꯅꯣ ꯀꯩꯕ ꯑꯁꯥꯗꯥꯎ ꯂꯩꯕ꯭ꯔꯣ ꯕ꯭ꯔꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 35 ꯑꯁꯥꯗꯥꯎ ꯕ꯭ꯔꯣ ꯈꯤꯇꯪ ꯂꯧꯒꯦ ꯑꯩ ꯆꯤꯡ ꯁꯂꯥꯠꯇ ꯍꯥꯞꯅꯕ ꯑꯩꯗꯤ ꯑꯁꯥꯗꯥꯎ ꯆꯥꯗꯦꯕ ꯚꯥꯕꯤꯁꯦ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯥꯅꯦ ꯀꯥꯏꯋꯥꯏꯗꯩꯅꯣ
ꯀꯥꯏꯋꯥꯏꯗꯩꯅꯣ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯅꯣꯏꯁꯦ? ꯑꯣ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯤ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯌꯦ ꯌꯦꯟ ꯊꯣꯡꯉꯤ ꯁꯤꯡꯖꯨ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯏꯅꯝꯃ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯏ ꯏꯅꯝꯃ ꯏꯕꯦꯝꯃꯁꯦ ꯎꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯀꯥꯏ ꯅꯪ ꯎꯍꯧꯗꯕ ꯃꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯌꯥꯎꯔꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯅꯪ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛꯀ ꯆꯥꯗꯕꯤ ꯂꯩꯔꯝꯅꯦꯕ ꯑꯩꯗꯣ ꯆꯥꯛ ꯊꯣꯡꯕꯩ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯔꯤꯕꯀꯣ ꯑꯗꯨꯏ ꯃꯥꯅ ꯐꯖꯕ ꯍꯦꯜꯂꯦꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯦꯅ ꯑꯩꯅ ꯄꯥꯈꯠꯇꯅ ꯊꯣꯛꯂꯛꯇꯕ ꯐꯗꯔꯛꯀꯅꯤ ꯅꯪ ꯄꯣꯁꯇꯤꯡ ꯃꯐꯝꯗꯔꯣ ꯕ꯭ꯔꯣ ꯍꯥꯏ ꯃꯕꯨꯡꯒ ꯆꯦꯒ ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯡꯃ ꯀꯣꯏꯔꯛꯑꯣ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯀꯣꯏꯔꯛꯀꯦ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯩꯁꯨ ꯈꯔ ꯊꯛꯀꯦ ꯁꯤꯁꯇꯔ ꯈꯔ ꯀꯩꯅꯣ ꯑꯣꯏꯅꯔꯛꯑꯣ ꯅꯣꯏ ꯁꯥꯏꯗ ꯑꯁ ꯌꯥꯗꯦ ꯌꯥꯗꯦ ꯍꯨꯃꯥꯡ ꯌꯥꯝ ꯏꯕꯦꯝꯃ ꯁꯧꯔꯤꯗ ꯑꯣꯏꯅꯕꯒ ꯇꯜꯂꯦ ꯏꯅꯝꯃꯁꯦ ꯑꯩꯒꯗꯤ ꯆꯍꯤ ꯃꯥꯟꯅꯩꯌꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯕ꯭ꯔꯣꯅ ꯂꯧꯔꯕꯅꯤꯅ ꯏꯅꯝꯃ ꯀꯧꯔꯦ ꯍꯥꯏ ꯑꯗꯨ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯜꯂꯦ ꯑꯩꯉꯣꯟꯗ ꯏꯆꯦ ꯂꯣꯏ ꯀꯧꯋꯦ ꯑꯩ ꯂꯣꯏ ꯄꯥꯈꯣꯟ ꯍꯣꯏ ꯁꯤ ꯅꯨꯡꯉꯥꯏ ꯍꯣꯏ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯒ ꯆꯍꯤ ꯃꯥꯟꯅꯩ ꯅꯪꯗꯤ ꯏꯅꯥꯎꯄꯥ ꯑꯗꯨꯁꯨ ꯀꯀꯥ ꯑꯇꯣꯝꯕꯒꯤ ꯀꯅꯥꯒꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯉꯣꯆꯥꯒ ꯃꯣꯆꯥ ꯍꯣꯏꯒ ꯃꯥꯟꯅꯗꯥꯏꯅꯦ ꯃꯥꯟꯅꯗꯦ ꯉꯣꯆꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯜꯂꯤ ꯅꯥꯎꯕꯒꯗꯤ ꯅꯥꯎꯕꯗꯕꯨꯗꯤ ꯑꯩꯅ ꯍꯜꯂꯝꯒꯅꯤ ꯅꯥꯎꯕ ꯈꯛꯅꯦꯕ ꯅꯪꯅ ꯏꯆꯟꯅꯁꯨ ꯑꯩꯉꯣꯟꯗ ꯍꯜꯂꯦ ꯑꯗꯨ ꯅꯥꯎꯕ ꯈꯛꯇꯅꯦꯕ ꯅꯥꯎꯕ ꯈꯛꯇꯪꯅꯦ ꯑꯩꯅ ꯍꯟꯖꯔꯤꯁꯦ ꯉꯔꯥꯡꯒꯤ ꯃꯔꯛ ꯆꯤꯠꯄ ꯍꯩꯇ꯭ꯔꯤꯕ ꯑꯉꯥꯡꯗꯨꯅ ꯈꯛꯅꯦꯕ ꯅꯪꯉꯣꯟꯗꯩ ꯍꯜꯂꯤꯁꯦ ꯌꯥꯗꯦ ꯌꯥꯗꯦ ꯅꯪ ꯌꯥꯝ ꯑꯉꯥꯡꯅꯤꯀꯣ ꯎꯝ ꯑꯗꯨꯅꯦ ꯀꯩꯅꯣ ꯑꯍꯟꯗ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯍꯥꯏ ꯍꯣꯏ ꯈꯔꯗꯤ ꯀꯥꯟꯅꯔꯝꯕ ꯌꯥꯏ ꯄꯥꯈꯣꯟꯗꯤ ꯈꯔ ꯁꯤꯕ ꯀꯥꯟꯅꯔꯝꯅꯤ ꯅꯨꯄꯥꯅ ꯈꯔ ꯍꯟꯕꯗ ꯂꯩꯕꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯅꯦ ꯍꯥꯏ ꯆꯤꯆꯦ ꯅꯨꯡꯁꯤꯕꯁꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯗꯗꯥꯒꯨꯝꯕ ꯑꯃ ꯐꯪꯕꯤꯕ ꯍꯥꯏ ꯅꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯅꯥꯎꯄꯤ ꯔꯥꯁꯤ ꯂꯩꯕꯤ ꯍꯥꯏ ꯃꯥ ꯆꯥꯛ ꯊꯣꯡꯕ ꯆꯠꯈ꯭ꯔꯦ ꯆꯦ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯄꯣꯁꯇꯤꯡ ꯃꯐꯝꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯌꯨ ꯄꯤꯗ ꯍꯥꯎ ꯍꯥꯎ ꯕ꯭ꯔꯣ ꯀꯩꯅꯣꯁꯦ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯀꯩꯕ 35 ꯀꯩꯅꯣ ꯍꯥꯏꯔꯣ ꯕꯣꯔꯥ ꯁꯦꯝꯗꯕꯤꯗ ꯀꯩꯅꯣ ꯑꯣꯏꯅ ꯁꯦꯝꯃꯨꯔꯕ ꯀꯩꯅꯣ ꯇꯧꯔꯒ ꯃꯨꯔꯤ ꯀꯩꯀꯥ ꯅꯨꯡꯊ꯭ꯔꯤ ꯀꯩꯀꯥ ꯇꯧꯔꯒ ꯑꯩꯅ ꯁꯦꯝꯃꯨꯔꯕ ꯍꯥꯏꯕ ꯃꯨꯔꯤꯗꯣ ꯑꯥ ꯃꯨꯔꯤꯒ ꯀꯪꯂꯥꯒ ꯇꯧꯔꯒ ꯅꯨꯡꯊ꯭ꯔꯤ ꯀꯩꯀꯥ ꯍꯥꯞꯄ ꯁꯦꯝꯃꯨꯔ ꯑꯥ ꯑꯗꯨꯗꯤ ꯕꯣꯔꯥ ꯁꯦꯝꯃꯔꯣꯏꯒꯦꯀꯣ ꯇꯣꯛꯑꯣ ꯕꯣꯔꯥ ꯇꯧꯔꯅꯨ ꯁꯥꯅꯕꯅꯤ ꯕ꯭ꯔꯣꯒꯤ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯦ ꯑꯩ 35 ꯔꯟꯅꯤꯡ ꯑꯣꯏꯔꯤꯅꯦ ꯉꯁꯤ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯍꯥꯏꯗꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣꯏꯗ꯭ꯔꯣ ꯇꯧꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯌꯦꯡꯒꯦ ꯏꯌꯥꯝꯕꯅ ꯄꯥꯝꯖꯅ ꯌꯦꯡꯉꯣ ꯏꯌꯥꯝꯕꯅ ꯄꯥꯝꯖꯕ ꯏꯟꯖꯥꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩ ꯑꯣꯛ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯆꯥꯔꯣ ꯀꯩꯅꯣ ꯉꯁꯤ ꯆꯤꯆꯦꯁꯨ ꯅꯨꯡꯁꯤꯌꯦ ꯗꯗꯥꯁꯨ ꯅꯨꯡꯁꯤ ꯅꯣꯏ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯑꯌꯥꯝꯕ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯅꯦ ꯑꯩꯒꯤ ꯅꯝꯕꯔ ꯂꯣꯏ ꯍꯥꯞꯄꯅꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯇꯧꯒꯦ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦꯀꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯣꯏ ꯑꯩꯈꯣꯏꯁꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯆꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯨꯛꯕꯥꯡꯁꯦ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯗꯕ꯭ꯔꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯅꯝꯗꯕꯅꯦꯕ ꯍꯥꯏ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯌꯦꯟ ꯊꯣꯡꯉꯤ ꯑꯣꯏꯜꯗꯣ ꯔꯤꯐꯥꯏꯟꯗꯣ ꯌꯥꯝ ꯆꯥꯔꯨꯅꯣ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯗꯥꯛꯇꯔꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯆꯥꯊꯥꯎꯗꯣ ꯑꯣꯏꯅ ꯈꯔ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯑꯩꯈꯣꯏ ꯑꯆꯥꯊꯥꯎ ꯆꯥꯏ ꯔꯤꯐꯥꯏꯟ ꯆꯥꯗꯦ ꯁꯤꯗ ꯗꯗꯥ ꯀꯩ ꯍꯥꯏꯅꯣ ꯀꯁꯥꯔꯗꯒ ꯂꯥꯛꯑꯝꯕ꯭ꯔꯣ ꯑꯁꯥꯝꯗꯒ ꯄꯣꯁꯇꯤꯡ ꯇꯥꯔꯛꯄ ꯌꯥꯎꯗ꯭ꯔꯣꯗ ꯑꯁꯥꯝꯗ ꯂꯩꯔꯝꯃꯦ ꯀꯁꯥꯔꯗꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩ ꯑꯁꯥꯝ ꯇꯦꯖꯄꯨꯔꯗ ꯂꯩꯔꯝꯃꯦ ꯆꯍꯤ 3
ꯕ꯭ꯔꯣ ꯍꯣꯏꯁꯦ ꯌꯨꯝꯗ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯖꯨꯂꯥꯏꯗ ꯂꯥꯛꯑꯅꯤ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯊꯧꯗꯥꯝ ꯃꯥꯂꯦꯝꯉꯥꯟꯕ ꯃꯩꯇꯩ ꯈꯪꯉꯤ ꯀꯩꯅꯣ ꯏꯅꯥꯎ ꯃꯥꯂꯦꯝꯉꯥꯟꯕ ꯗꯗꯥ ꯐꯤꯜꯝ ꯑꯩ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯄꯣꯛꯄꯤꯗꯨꯕꯨ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯕ꯭ꯔꯣ ꯆꯤꯆꯦꯗꯣ ꯋꯥꯡ ꯇꯥꯕꯗꯩ ꯖꯦꯅꯦꯕꯥꯗꯨꯔꯥ ꯍꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯗꯗꯥꯒ ꯆꯦꯒꯒꯤ ꯑꯉꯥꯡ ꯂꯩꯔꯕꯣ ꯑꯉꯥꯡ ꯂꯩꯔꯦꯗ ꯑꯉꯥꯡ ꯄꯩꯒꯩ ꯂꯩꯔꯦ ꯑꯇꯩ ꯀꯩꯀꯩ ꯍꯣꯠꯅꯅꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯕ꯭ꯔꯣ ꯍꯥꯏ ꯁꯨꯝ ꯍꯤꯡꯅ ꯍꯤꯡꯅꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯇꯧꯅꯤ ꯗꯗꯥꯁꯦ ꯑꯩ ꯃꯦꯁꯦꯖ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯌꯦꯀꯣ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯅꯪ ꯀꯩ ꯃꯦꯁꯦꯖꯅꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯅꯣꯛꯄꯗꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏ ꯅꯣꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯕ꯭ꯔꯣ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯦꯡꯉꯦ ꯍꯥꯏ ꯃꯥꯜꯂꯦ ꯂꯣꯏꯗ꯭ꯔꯤ ꯏꯃꯥꯟꯅꯕꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯩꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯄꯤ ꯖꯤ ꯁ꯭ꯀꯨꯜꯗ ꯊꯕꯛ ꯑꯃ ꯇꯧꯔꯤꯌꯦ ꯀꯩꯀꯩꯅꯣ ꯌꯥꯝ ꯇꯧꯔꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯗꯣ ꯍꯥꯏ ꯑꯣ ꯍꯥꯏ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯗ꯭ꯔꯤꯌꯦ ꯃꯥꯂꯦꯝꯉꯥꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯌꯥꯏ ꯑꯔꯨꯟꯒꯤ ꯀꯩꯅꯣꯗꯣ ꯅꯠꯇ꯭ꯔꯣ ꯃꯆꯥꯗꯣ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯗꯗꯥꯁꯦ ꯌꯥꯝ ꯆꯝꯃꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯗꯗꯥꯒ ꯆꯦꯒꯤ ꯈꯨꯅꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯃꯥꯜꯂꯦ ꯕꯤꯛ ꯐꯦꯟ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦꯗ ꯆꯍꯤ ꯀꯩꯅꯣ ꯀ꯭ꯂꯥꯁ 5 ꯀꯥꯔꯦ ꯃꯥꯅꯤ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯩ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣꯕ ꯅꯪ ꯈꯪꯗꯕ ꯀꯅꯥ ꯂꯩꯒꯦꯕ ꯃꯅꯤꯄꯨꯔꯗ ꯊꯧꯗꯥꯝ ꯃꯥꯂꯦꯝꯉꯥꯟꯕ ꯍꯥꯏꯈ꯭ꯔꯗꯤ ꯆꯦ ꯖꯦꯅꯤꯕ ꯅꯍꯥꯟꯋꯥꯏ ꯕꯤꯒꯣ ꯂꯥꯏꯐꯇ ꯖꯣꯛ ꯌꯥꯝ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯣ ꯌꯥꯝ ꯅꯣꯏꯔꯝꯃꯦ ꯍꯥꯏ ꯅꯣꯏꯔꯝꯅꯦ ꯃꯥ ꯅꯣꯏꯕ ꯌꯥꯕ ꯅꯣꯏꯔꯝꯅꯦ ꯕ꯭ꯔꯣ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯍꯥꯏ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯆꯦꯗ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯩ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯅꯤ ꯍꯥꯏꯔꯒ ꯆꯦꯒꯤ ꯋꯥꯈꯜ ꯌꯦꯡꯒꯦ ꯑꯩꯗꯤꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩ ꯀꯃꯦꯟ ꯎꯗ꯭ꯔꯕꯣ ꯍꯥꯏ ꯅꯪ ꯀꯃꯦꯟ ꯀꯥꯏꯗꯅꯣꯅꯦ ꯄꯥꯈꯤꯕꯁꯤꯗꯤ ꯑꯩ ꯀꯃꯦꯟ ꯂꯣꯏ ꯄꯥꯕꯅꯦ ꯃꯊꯛꯇ ꯀꯩꯅꯣ ꯕꯥꯕꯤꯗꯣ ꯎꯍꯟꯂꯛꯑꯣꯗꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯃꯥꯁꯦ ꯆꯥꯛ ꯊꯣꯡꯉꯦ ꯑꯩ ꯉꯁꯤ ꯆꯥꯛ ꯀꯧꯋꯦꯕꯀꯣ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯣ ꯃꯣꯏ ꯑꯅꯤ ꯆꯥꯛ ꯀꯟꯅ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯔꯤ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯌꯨ ꯄꯤ ꯎꯜꯇꯥ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯍꯥꯏ ꯂꯣꯏꯅꯃꯛ ꯈꯌꯥꯏ ꯋꯥꯔꯜꯒꯤ ꯍꯥꯏ ꯂꯣꯏꯅꯃꯛ ꯍꯩꯃꯥꯡꯗ ꯊꯨꯝꯅꯝꯕꯤ ꯍꯥꯏꯕꯗꯣ ꯃꯥꯏ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯑꯥꯔꯃꯤꯗ ꯂꯩ ꯂ ꯂ ꯂꯥ ꯂꯥ ꯗꯗꯥ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯉꯤꯒꯦ ꯍꯥꯏ ꯃꯥ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯌꯦꯟ ꯊꯣꯡꯉꯤ ꯍꯥꯏ ꯍꯥꯏ ꯑꯣ ꯍꯥꯏ ꯑꯣ ꯕꯤꯛ ꯐꯦꯟ ꯕ꯭ꯔꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ 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 ꯍꯦꯜꯂꯣ ꯕ꯭ꯔꯣ ꯍꯦꯜꯂꯣ ꯊꯥꯕꯜꯒ ꯆꯣꯡꯃꯤꯟꯅꯔꯝꯕꯅꯦ ꯆꯦꯆꯦꯗꯣ ꯍꯥꯏ ꯑꯣ ꯍꯧꯖꯤꯛꯇꯤ ꯆꯣꯡꯕ ꯉꯝꯃꯔꯣꯏꯗ ꯃꯥ ꯃꯁꯥ ꯌꯥꯝ ꯆꯥꯎꯈꯠꯂꯦꯕ ꯀꯔꯤ ꯔꯤꯖꯤꯃꯦꯟꯗꯅꯣ ꯗꯗꯥ ꯍꯥꯏ ꯑꯩ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯀꯩꯅꯣꯁꯦ ꯔꯦꯖꯤꯃꯦꯟꯒꯨꯝꯕ ꯁꯤꯐꯥꯏꯒꯤ ꯃꯔꯝꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗ ꯐꯖꯅ ꯍꯥꯏꯖꯔꯒꯦ ꯁꯤꯃꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯑꯇꯩ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯇꯩ ꯂꯝꯗꯁꯨ ꯀꯣꯏꯕ ꯆꯠꯈꯤꯗꯣꯏꯔꯣ ꯍꯣꯏ ꯈꯔ ꯀꯣꯏꯔꯛꯈꯤꯅꯤ ꯃꯄꯥꯟ ꯂꯩꯉꯩꯗ ꯍꯥꯏꯗꯤ ꯗꯛ ꯍꯦꯛ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯃꯄꯥꯟꯗ ꯀꯣꯏꯕ
ꯆꯠꯁꯤ ꯀꯥꯏ ꯇꯧꯕꯗꯣ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯋꯥꯕꯅꯦꯕ ꯃꯕꯨꯡ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯔꯤꯕꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯕ꯭ꯔꯣ ꯑꯩ ꯊꯣꯛꯑꯒꯦ ꯑꯦꯝ ꯕꯤ ꯂꯣꯏꯗꯣꯔꯦ ꯍꯥꯏ ꯍꯣꯔꯦꯟ ꯒꯦꯝ ꯁꯥꯟꯅꯕꯩ ꯈꯔ ꯈꯥꯛꯀꯦ ꯍꯥꯏ ꯍꯣꯏ ꯈꯥꯛꯑꯣ ꯅꯪ ꯀꯩ ꯒꯦꯝ ꯁꯥꯟꯅꯒꯦ ꯀꯩꯅꯣꯒꯨꯝꯕ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟꯒꯨꯝꯕ ꯄꯞꯖꯤꯒꯨꯝꯕ ꯁꯥꯟꯅꯕ꯭ꯔꯣ ꯑꯦꯝ ꯕꯤ ꯂꯣꯏꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯍꯦꯜꯞ ꯇꯧꯕꯤꯔꯛꯀꯦ ꯍꯥꯏ ꯏꯅꯥꯎꯅꯨꯄꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯐ꯭ꯔꯤ ꯐꯥꯌꯔ ꯁꯥꯟꯅꯩ ꯑꯣ ꯑꯗꯨꯗꯤ ꯅꯣꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒ ꯇꯤꯝ ꯑꯃꯈꯛꯅꯤꯅꯦ ꯑꯩꯗꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯩꯑꯕ ꯍꯥꯟꯅ ꯄꯞꯖꯤ ꯁꯥꯟꯅꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯇꯥꯔꯦ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯑꯣꯏꯅ ꯁꯥꯟꯅꯩ ꯅꯪ ꯑꯦꯝ ꯕꯤ ꯂꯣꯏꯔꯗꯤ ꯑꯩ ꯍꯥꯞꯄꯤꯔꯛꯀꯦ ꯅꯪꯒꯤ ꯑꯦꯗꯤꯁꯅꯦꯜ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡ ꯃꯣꯔꯅꯤꯡ ꯍꯥꯏꯔꯛꯑꯦ ꯐ꯭ꯔꯤ ꯐꯥꯌꯔ ꯁꯥꯟꯅꯩ ꯑꯗꯨ ꯂꯣꯏꯔꯦ ꯏꯅꯝꯃꯗꯤ ꯏꯅꯝꯃ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯥ ꯀꯟꯅ ꯌꯦꯟ ꯊꯣꯡꯉꯤꯀꯣ ꯏꯃꯥꯟꯅꯕ ꯆꯥꯛ ꯀꯧꯕꯒꯤ ꯑꯗꯨꯒꯤꯅꯤ ꯍꯥꯄꯛꯑꯣ ꯍꯥꯏ ꯍꯥꯄꯛꯀꯦ ꯍꯥꯄꯛꯀꯦ ꯑꯩ ꯍꯥꯞꯄꯤꯔꯛꯀꯦ ꯇ꯭ꯔꯦꯚꯦꯂꯤꯡ ꯇꯧꯕꯩꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯊꯥꯒꯠꯂꯛꯀꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯣꯏꯕꯤ ꯃꯆꯥ ꯀꯩ ꯍꯥꯏꯅꯣ ꯇꯈꯦꯜ ꯁꯥꯡꯕꯝ ꯍꯥꯏꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯃꯁꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯛꯑꯦ ꯁꯨꯔꯁ ꯈꯨꯃꯟꯅ ꯑꯌꯥ ꯀꯛꯈꯤꯕ ꯋꯥꯅꯤꯗ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦꯀꯣ ꯍꯥꯏꯕꯗ ꯕ꯭ꯔꯣꯁꯦ ꯆꯍꯤ ꯀꯌꯥꯁꯨ ꯑꯩ ꯆꯍꯤ 35 ꯁꯨꯔꯦ ꯊꯣꯏꯕꯤ ꯃꯆꯥ ꯍꯥꯏ ꯊꯣꯏꯕꯤ ꯃꯆꯥ ꯍꯥꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯦꯡꯀ꯭ꯌꯨ ꯆꯦꯗꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯑꯦ ꯍꯥꯏ ꯑꯩ ꯆꯤꯡꯂꯦꯟ ꯗꯥ ꯆꯤꯡꯂꯦꯟ ꯑꯌꯥ ꯍꯥꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣ ꯏꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯏꯅꯥꯎ ꯄꯥꯅ ꯍꯦꯜꯂꯦ ꯔꯥꯁꯤ ꯂꯩꯕ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ 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 ꯏꯌꯥꯝꯕ ꯀꯩ ꯂꯝꯗꯅꯣ ꯂꯩꯔꯤꯅꯣ ꯏꯌꯥꯝꯕꯗꯣ ꯍꯣꯏ ꯁꯤꯕꯨ ꯏꯌꯥꯝꯕ ꯍꯣꯏ ꯁꯤꯕꯨ ꯍꯥꯏ ꯑꯩꯈꯣꯏ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯅꯦꯠ ꯌꯥꯝ ꯆꯞꯄꯦ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯊꯝꯖꯔꯣ ꯑꯩ ꯍꯣꯔꯦꯟ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯅꯪ ꯍꯣꯔꯦꯟ ꯑꯥꯔꯃꯤꯗ ꯂꯩꯔꯝꯃꯦ ꯍꯥꯏꯗꯣ ꯀꯩ ꯂꯝꯗꯅꯣ ꯍꯥꯏ ꯑꯗꯨꯝ ꯂꯩꯔꯝꯕꯅꯦ ꯑꯥꯔꯃꯤꯗ ꯅꯍꯥꯟ ꯌꯨꯝ ꯁꯦꯡꯕꯗ ꯖꯦꯅꯤꯕ ꯅꯥꯟꯊꯨꯕꯗꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯅꯥꯔꯝꯒꯅꯤ ꯍꯣꯏ ꯃꯥ ꯃꯈꯨꯠꯇꯣ ꯁꯨꯃꯥꯏꯅ ꯍꯞꯇꯥ ꯑꯃꯃꯨꯛꯁꯦꯀꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯤꯐ ꯁꯨꯃꯥꯏꯅ ꯄꯥꯏꯁꯟꯕ ꯉꯝꯗꯗꯅ ꯐꯅ ꯋꯥꯕꯅꯦ ꯃꯥ ꯑꯩꯈꯣꯏꯅꯗꯤ ꯅꯣꯛꯏꯕꯀꯣ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯏ ꯍꯥꯏ ꯊꯣꯏꯕꯤ ꯆꯦ ꯚꯦꯅꯨ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯄꯤ ꯁꯨꯁꯤꯂꯥ ꯍꯥꯏ ꯊꯣꯏꯕꯤ ꯆꯦ ꯚꯦꯅꯨꯅꯤ ꯍꯥꯏ ꯆꯦ ꯚꯦꯅꯨ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯣ ꯆꯦ ꯚꯦꯅꯨ ꯌꯥꯔꯦ ꯅꯪ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯣ ꯆꯦ ꯚꯥꯅꯨ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯏꯁꯦꯀꯣ ꯆꯦ ꯚꯥꯅꯨꯅꯤ ꯍꯥꯏ VANU ꯚꯥꯅꯨ ꯍꯥꯏꯕꯀꯣ ꯀꯥꯁꯤ ꯀꯩ ꯂꯝꯗ ꯂꯩꯔꯒ ꯂꯥꯏꯛ ꯊꯥꯔꯤꯅꯣ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯑꯩ ꯏꯌꯥꯝꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 35 ꯌꯨꯝꯗ ꯊꯣꯛꯂꯛꯇꯣꯔꯕꯅꯤ ꯄꯦꯟꯁꯤꯟ ꯆꯠꯂꯕꯅꯤꯅ ꯍꯥꯏ ꯊꯣꯛꯂꯛꯑꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩ ꯁꯤꯚꯤꯜ ꯑꯣꯜꯂꯅꯤ ꯏꯆꯦꯁꯤ ꯌꯥꯝ ꯆꯝꯃꯦ ꯗꯗꯥꯁꯨ ꯌꯥꯝ ꯆꯝꯃꯦ ꯏꯆꯦꯁꯤ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯏꯆꯦꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯈꯠꯅꯒꯅꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯀꯣ ꯗꯗꯥ ꯍꯥꯏ ꯍꯣꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯅꯣꯛꯂꯛꯑꯦ ꯆꯦ ꯚꯥꯅꯨ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯚꯥꯅꯨ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯣ ꯆꯦ ꯚꯥꯅꯨ ꯑꯩꯅ ꯉꯥꯡꯕꯁꯦ ꯀꯩꯝ ꯇꯥꯗ꯭ꯔꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯛꯑꯣ ꯈꯪꯉꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯅꯤꯉꯣꯝꯕꯝꯗꯒꯤ ꯍꯥ ꯑꯣꯏꯔꯝꯅꯤ ꯅꯪ ꯆꯦ ꯕꯥꯅꯨꯅꯤ ꯍꯥꯏ ꯊꯣꯏꯕꯤ ꯆꯦ ꯕꯥꯅꯨꯅꯤꯅ ꯇꯧꯔꯛꯑꯦ
ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦ ꯍꯥꯏ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯦ ꯀꯥ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯑꯩ ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ ꯑꯩ ꯁꯥꯎꯗꯦꯀꯣ ꯕ꯭ꯔꯣ ꯍꯥꯏ ꯍꯥꯎ ꯕ꯭ꯔꯣ ꯊꯣꯏꯕꯤ ꯃꯆꯥꯗ ꯍꯥꯏꯖꯕꯅꯤ ꯍꯥꯏꯁꯤꯗꯤ ꯆꯦ ꯕꯥꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯀꯩꯅꯣ ꯇꯧꯔꯤ ꯆꯥꯛ ꯊꯣꯡꯉꯤ ꯃꯥ ꯀꯟꯅ ꯑꯗꯨꯗꯒꯤ ꯍꯦꯛ ꯂꯥꯛꯄ ꯃꯥꯜꯂꯦ ꯆꯦꯛ ꯈꯨꯅꯣꯛꯇꯨꯅꯤ ꯑꯩꯅ ꯆꯥꯛꯄꯁꯤ ꯍꯧꯖꯤꯛꯇ ꯅꯣꯛꯂꯛꯄꯗꯨꯁꯨ ꯍꯥꯏ ꯑꯗꯨꯅꯦ ꯃꯥ ꯚꯨꯠ ꯂꯩꯕ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯨꯝꯕ ꯈꯨꯡꯒꯪꯒꯨꯝꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯑꯝꯇꯪ ꯅꯣꯛꯍꯜꯂꯨꯒꯦꯕ ꯚꯨꯠ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯦꯕ ꯃꯥꯅ ꯅꯣꯛꯄꯗꯣ ꯄꯦꯟꯁꯤꯟ ꯆꯠꯂꯕꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯗꯥꯏꯅꯦ ꯌꯥꯏ ꯊꯕꯛꯀꯤꯗꯤ ꯃꯌꯥꯝ ꯄꯩꯒꯩ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯇꯧꯔꯔꯣꯏ ꯊꯕꯛ ꯇꯧꯔꯔꯣꯏ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯁꯦꯕꯥ ꯇꯧ ꯂꯩꯔꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝ ꯈꯣꯠꯇꯅ ꯃꯌꯥꯝ ꯅꯣꯛꯍꯟꯅꯕ ꯑꯩ ꯃꯌꯥꯝꯒꯤ ꯅꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯏꯆꯦꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯆꯝꯃꯦ ꯑꯗꯣ ꯉꯔꯥꯡ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯣ ꯑꯉꯥꯡ ꯌꯥꯎꯔꯦ ꯌꯨ ꯄꯤꯗ ꯂꯩ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯇꯣꯏꯅꯣ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯕ꯭ꯔꯣ ꯑꯁ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯁꯨ ꯂꯥꯛꯇꯦꯅꯦ ꯄꯨꯡꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯒꯦ ꯃꯥꯏ ꯅꯨꯄꯤ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯅ ꯊꯥꯒꯦ ꯁꯤꯗ ꯑꯩꯠ ꯋꯥꯟ ꯑꯩꯠ ꯐꯣꯔ ꯖꯤꯔꯣ ꯀꯩꯀꯩꯅꯣ ꯍꯥꯏꯈꯤꯕ ꯌꯥꯎꯔꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯇꯣꯔꯦꯟꯈꯣꯜꯗꯒꯤ ꯇꯥꯏꯆꯥꯅ ꯑꯝꯇ ꯇꯣꯂꯦꯟꯈꯨꯜꯗꯒꯤ ꯇꯥꯏꯆꯥꯅ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯍꯥꯏ ꯇꯣꯂꯦꯟꯈꯨꯜꯗꯒꯤ ꯇꯥꯏꯆꯥ हेलो कब आ रहे हो आ जाओ ꯅꯦꯠ ꯀꯥꯞꯄꯛꯑꯦ ꯍꯥꯏ ꯅꯦꯠ ꯀꯥꯞꯄꯦ ꯍꯥꯏꯔꯣ ꯅꯪꯒꯤꯗꯣ ꯆꯦ ꯎꯠꯂꯛꯑꯣ ꯎꯅꯤꯡꯉꯦ ꯆꯦꯗꯣ ꯆꯥꯛ ꯊꯣꯡꯉꯤ ꯑꯉꯥꯡꯗꯤ ꯃꯁꯛ ꯎꯗ꯭ꯔꯤꯌꯦ ꯍꯥꯏ ꯑꯉꯥꯡꯗꯣ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯗꯥ ꯏꯅꯝꯃꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯝꯅꯤ ꯆꯍꯤꯗꯤ ꯑꯗꯣ ꯌꯥꯝꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗ ꯀꯣꯏꯔꯛꯑꯣ ꯑꯟꯗ꯭ꯔꯣꯗ ꯀꯣꯏꯔꯛꯀꯦ ꯑꯩ ꯑꯟꯗ꯭ꯔꯣꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯁꯤꯟꯗꯣꯏꯅꯦ ꯍꯣꯏ ꯂꯥꯛꯑꯦꯌꯦ ꯑꯉꯥꯡꯗꯨꯗꯤ ꯀꯥꯏꯗ ꯇꯝꯂꯒꯦ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯤ ꯑꯥꯔ ꯖꯦ ꯀꯄꯜ ꯍꯥꯏꯁꯦ ꯀꯥꯒꯤ ꯆꯦꯅꯦꯜ ꯑꯣꯏꯔꯕꯣ ꯍꯥꯏ ꯑꯣꯏꯕꯤꯔꯕꯣ ꯍꯥꯏ ꯃꯥꯅꯦ ꯑꯩꯒꯤ ꯆꯦꯟꯅꯦꯜꯅꯤ ꯅꯦꯠ ꯀꯥꯞꯄꯛꯑꯦ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯍꯦ ꯕ꯭ꯔꯣ ꯂꯩꯔꯝꯃꯤ ꯍꯥꯏꯁꯤꯗꯤ ꯂꯩꯌꯦ ꯑꯩ ꯂꯩꯌꯦ ꯕ꯭ꯔꯣ ꯑꯦꯝ ꯑꯦꯜ ꯁꯥꯟꯅꯩ ꯍꯥꯏꯕꯗꯣ ꯀꯔꯤ ꯔꯦꯡ ꯌꯧꯔꯒꯦ ꯑꯩꯁꯦ ꯀꯩꯅꯣ ꯌꯧꯗ ꯉꯥꯏꯔꯤꯗ ꯁꯥꯟꯅꯕꯁꯦꯀꯣ ꯑꯩꯈꯣꯏ ꯏꯄꯤꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯌꯥꯝꯅꯁꯨ ꯁꯥꯟꯅꯗꯦꯕ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯁꯥꯟꯅꯕꯩ ꯋꯥꯅꯤꯗ ꯏꯄꯤꯛ 5 ꯇꯔꯥ ꯀꯩꯅꯣ ꯄꯜꯂ ꯂꯩꯕꯅꯦ 4ꯒ ꯌꯧꯔꯝꯃꯕꯅꯦ ꯑꯗꯩ ꯑꯃꯨꯛ ꯍꯟꯊꯔꯛꯏꯅꯦ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯌꯨꯝꯗ ꯌꯨꯝꯗ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯁꯦ ꯊꯥ ꯑꯃ ꯂꯩꯔꯀꯥꯟꯗ ꯊꯣꯛꯂꯛꯑꯅꯤ ꯂꯥꯏꯞꯇ ꯆꯥꯛ ꯆꯥꯊꯔꯛꯑꯣ ꯍꯥꯏ ꯑꯩ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯒꯦ ꯂꯥꯏꯞꯇ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯟꯗꯦꯕ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯅꯣ ꯀ꯭ꯂꯥꯁ 5 ꯕ꯭ꯔꯣ ꯆꯥꯛ ꯊꯦꯡꯉꯤꯗ ꯍꯣꯏ ꯊꯦꯡꯉꯦ ꯗꯗꯥ ꯑꯗꯨꯒ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯟꯅꯔꯒ ꯆꯤꯆꯦꯒ ꯌꯥꯝ ꯅꯨꯡꯁꯤꯅꯕꯤꯌꯨ ꯍꯥꯏ ꯃꯥꯜꯂꯦ ꯍꯣꯏ ꯍꯣꯏ ꯆꯦꯒꯤ ꯃꯁꯛ ꯎꯅꯤꯡꯉꯦ ꯆꯦꯗꯣ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯕ꯭ꯔꯣ ꯏꯇꯩꯃꯗꯣ ꯐ꯭ꯔꯤ ꯐꯥꯌꯔ ꯁꯥꯟꯅꯕ꯭ꯔꯣ ꯁꯥꯟꯅꯕꯅꯦ ꯏꯅꯝꯃꯒꯤ ꯆꯍꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥ 26 ꯏꯌꯥꯔꯁ ꯆꯪꯉꯛꯏꯅꯤ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯅꯣ ꯂꯩꯔꯤꯁꯦ ꯏꯅꯝꯃꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯌꯨ ꯄꯤꯗ ꯂꯩ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯦꯡꯀ꯭ꯌꯨ ꯀꯀꯥ ꯅꯦꯅꯦꯗꯤ ꯆꯥꯛ ꯊꯣꯡꯉꯤ ꯏꯗꯣꯝꯆꯥꯗꯣ ꯌꯦꯡꯖꯒꯦ ꯊꯣꯛꯍꯜꯂꯛꯑꯣ ꯃꯥ ꯆꯥꯛ ꯊꯣꯡꯉꯤꯌꯦ
Jeplin ma phone tore yum tholopa program haibadu kauni hoi tauji e harosan tauji program thi nei gai tawdoini program android sendoini akoi subscriber ju mayam yahondoini hello id thar oh hi ai su yauge android chanabado yai hojik prank ama tawsilo bro long long tasala long tabdo yaro ai khong na ma yadeba ai khong akpa ngamoy che karai da abe kai leire nang thawgi haibro phone tawre ma puru oraye pai rakse che kaino da ma kaino tori chak thongi che di chehi kya su re da na kya no ma 26 ai 35 angang mathang amatang sunebu ka hoi dada se andro da la tu la andro la andro da la amme bako andro da la ga ke andro ki garden chak cha bom do du chang ure chak ti chak te nongai dong di am ma le mi am chak cha howe bako khoi di sum mate hu chang um ne ba ꯀꯥꯞꯁꯤꯜꯂꯒ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯋꯣ ꯀꯃꯦꯟꯇ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯪꯉꯣ ꯆꯤꯆꯦꯗ ꯀꯥꯞꯁꯤꯜꯂꯒ ꯑꯉꯥꯡꯗꯣ ꯏꯝꯐꯥꯜ ꯕꯣꯔꯗꯤꯡ ꯅꯠꯇꯦ ꯀꯛꯆꯤꯡꯗ ꯐꯣꯟ ꯀꯩ ꯍꯥꯏꯅꯣ ꯐꯣꯟ ꯄꯥꯏꯕ ꯊꯣꯔꯛꯄꯗ ꯌꯦꯡꯍꯧꯒꯦ ꯇꯧꯔꯒ ꯍꯥꯏ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯅꯤ ꯃꯥ ꯆꯪꯉꯛꯀꯅꯤꯗ ꯄ꯭ꯔꯦꯡ ꯐꯖꯕ ꯑꯃ ꯇꯧꯔꯛꯑꯣ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯇꯧꯒꯦ ꯆꯦꯗꯣ ꯑꯝꯇ ꯊꯣꯛꯍꯜꯂꯛꯑꯣ ꯀꯀꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 35 ꯄꯥꯔꯇꯤꯗꯣ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯇꯦꯟꯊꯥꯗꯒꯤꯅꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯕꯤꯠ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯔꯣ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯄꯥꯔꯇꯤ ꯍꯌꯦꯡ ꯍꯪꯆꯤꯠꯅꯤ ꯍꯥꯏꯒꯨꯝꯕꯗ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯋꯥꯆꯞ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯖꯒꯅꯤ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯄ꯭ꯔꯦꯡꯛꯇꯣ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯇꯧꯒꯦ ꯆꯦ ꯕꯥꯅꯨ ꯆꯠꯂꯕꯣ ꯍꯥꯏ ꯆꯦ ꯕꯥꯅꯨ ꯆꯠꯂꯕꯣ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ ꯅꯦꯅꯦꯁꯦ ꯀꯛꯆꯤꯡꯗꯩꯔꯣ ꯅꯠꯇꯦ ꯊꯧꯕꯥꯜꯗꯩꯅꯦ ꯏꯌꯥꯝꯕ ꯌꯨꯝꯗ ꯊꯣꯛꯄꯤꯔꯛꯂꯕꯣ ꯊꯣꯛꯂꯛꯇꯣꯔꯦ ꯀꯀꯥ ꯑꯣꯛ ꯃꯔꯤꯟ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏ ꯌꯨꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯇꯧꯔꯒꯦ ꯑꯗꯨꯅ ꯕ꯭ꯔꯣ ꯀꯩ ꯄꯥꯔꯇꯤꯅꯣ ꯍꯥꯏ ꯄꯥꯔꯇꯤꯁꯦ ꯑꯩꯅ ꯄꯦꯟꯁꯤꯟ ꯊꯣꯛꯂꯛꯄꯒꯤ ꯆꯍꯤ 18 ꯊꯕꯛ ꯇꯧꯔꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄꯒꯤ ꯑꯩꯅ ꯄꯥꯔꯇꯤ ꯃꯆꯥ ꯑꯃꯈꯛ ꯁꯨꯝ ꯁꯤꯟꯖꯒꯦ ꯃꯌꯥꯝꯒꯤ ꯕ꯭ꯔꯣ ꯀꯩ ꯄꯥꯔꯇꯤꯅꯣ ꯑꯗꯨ ꯄꯥꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯗꯕ꯭ꯂꯤꯎꯅꯣ ꯋꯥꯠꯅꯕ ꯂꯩꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥ ꯃꯦꯁꯦꯖ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯗꯕ꯭ꯂꯤꯎ ꯅꯝꯕꯔ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥ ꯃꯦꯁꯦꯖ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦꯅ ꯕ꯭ꯔꯣ ꯂꯥꯛꯑꯣ ꯂꯣꯏꯅꯃꯛꯀꯤ ꯑꯣꯐꯔꯅꯦ ꯀꯀꯥꯒ ꯅꯦꯅꯦꯒꯤ ꯃꯆꯥ ꯌꯥꯎꯔꯕꯣ ꯌꯥꯎꯔꯦ ꯃꯣꯏꯖꯤꯡꯅꯦ ꯑꯩꯈꯣꯏꯗꯤ ꯑꯣ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯑꯗꯨꯗꯤ ꯅꯛꯅꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯕ꯭ꯔꯣꯒꯤ ꯑꯉꯥꯡ ꯀꯥꯏꯅꯣ ꯃꯣꯏꯗꯤ ꯍꯥꯏ ꯃꯣꯏ ꯑꯉꯥꯡꯗꯤ ꯀꯩꯅꯣꯗ ꯌꯨꯝꯗ ꯂꯩꯍꯧꯋꯦꯕꯀꯣ ꯑꯌꯨ ꯅꯥꯏꯍꯦ ꯈꯣꯡꯁꯦ ꯅꯥꯏꯍꯦ ꯀꯨꯏꯅ ꯐꯝꯖꯤꯟꯕꯁꯦ ꯗꯗꯥ ꯅꯣꯏ ꯈꯨꯟꯗ ꯊꯣꯛꯄ ꯀꯥꯟꯗ ꯌꯨꯝꯗ ꯀꯣꯏꯕ ꯆꯠꯂꯣ ꯁꯥꯁꯤꯡꯁꯨ ꯅꯝꯃꯛꯑꯣ ꯁꯥꯁꯤꯡꯗꯣ ꯅꯝꯕ ꯌꯥꯒꯗ꯭ꯔꯥ ꯖꯨꯗ ꯚꯤꯗꯤꯑꯣ ꯅꯝꯃꯨ ꯍꯥꯏ ꯃꯥꯜꯂꯦ ꯍꯣꯏ ꯖꯨꯗꯁꯨ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯑꯉꯥꯡ ꯀꯌꯥꯅꯣ ꯑꯉꯥꯡ ꯏꯆꯥꯅꯨꯄꯥ ꯑꯃꯅꯤ
ꯀꯩꯒꯤꯅꯣ ꯀꯀꯥꯁꯦ ꯌꯥꯝ ꯊꯨꯅ ꯊꯕꯛ ꯇꯧꯕ ꯂꯣꯏꯁꯤꯜꯂꯤꯁꯦ ꯍꯥꯏ ꯑꯩ ꯈꯣꯡꯁꯦꯀꯣ ꯀꯩꯅꯣ ꯇꯧꯕ ꯈꯣꯡ ꯁꯣꯛꯄꯀꯣ ꯑꯗꯨꯗꯒꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯣ ꯀ꯭ꯂꯥꯁ 5 ꯀꯥꯔꯦ ꯕ꯭ꯔꯣ ꯆꯤꯀꯟ ꯊꯣꯡꯉꯤꯗꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯣꯏꯔꯣ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏ ꯉꯁꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯁꯨ ꯌꯥꯏ ꯑꯗꯣ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯅꯤꯅꯅꯦ ꯉꯁꯤ ꯑꯃꯨꯛ ꯊꯥꯒꯠꯄꯗꯣ ꯈꯤꯇꯪ ꯀꯨꯡꯁꯤꯟꯒꯗ꯭ꯔꯅ ꯈꯟꯕ ꯀꯩꯅꯣꯅꯦ ꯆꯤꯀꯟ ꯊꯣꯡꯉꯤꯁꯦ ꯏꯃꯥꯟꯅꯕ ꯑꯃ ꯑꯅꯤ ꯑꯩꯅ ꯆꯥꯛ ꯀꯧꯕ ꯑꯗꯨꯒꯤꯅꯤ ꯕ꯭ꯔꯣ ꯏꯇꯩꯃꯗꯤ ꯆꯥꯛ ꯊꯣꯡꯉꯤ ꯀꯥꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯩꯁꯦ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤ ꯑꯗꯨꯗꯒꯤꯅꯤ ꯗꯗꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯆꯦꯗꯣ ꯊꯣꯛꯍꯜꯂꯛꯑꯣ उलट उलट के दिल चुरा लिया दादा संचा ब्रो है चाय संचाय ब्रो आर्मीदा लेबसे चही क्या लेरगा रिटायरमेंट होइगे आई चही 13 तौरे ककागी ममिंग कई कौगे मी है आरजे है तो सिदाम ता लाउने आरजे है दो अखोगी चैनल ममिंग दो अइना रोजेन हाइबा माना जेनीवा हाइबा इबानी की मिंगजे को दुगा ब्रो रिटायरमेंट लौथोकपसे वाखल नुंगाइब्रो हाय नुंगाइ याम थी नुंगाइ दादाजे कहीं हैनो थोलक्लगा लिलोंगदा सन चाजे लाओ है याय याय लिलोंगदा सन चाबो लाके हाय है हाय दादा यूपी से करी पोट होंगे है नुम होंगेदा मणिपुर गदी याम खेने अदुम हाइदि अयाम अदुम चाना थंगनबा पोटसे अदुम होंगेबा दादागी यूमसी कदाइदगिनो आई सुगुनु वांपोक्पी हाइबा यामना थापलबा खुंगंग मचादो खंगबिब्रा अदुदगिनी का वीडियो थागलदी नुमित निनी गुम्बा कानरगा अयुक ngꯟꯅ नत्रगा नुमिदांग वाइरम पुंग 6 फाउबगी मनुंगदा थागलदी मीनसु सुम येंबीबने का हाय होय 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 अदुमाइ तौरगे आइजु कका नेने दो कया कायदा अहनबा थेंनगे हाय असुम थावन जोंग खोटपा अमा मा चतपदा थेंनबने ब्रो ओ मपुम मुकबा अमता तौसिदना हाय याय याय अखोय अदुदो अंड्रोगी पार्टी दोइन ओक मपुम दोइन तौरजे हाब्रो हाय है दादा सी यामना चम्मी है थैंक यू दादा चेचे दादा चेचे आंगो है कहीं है मैं जीबो किचन दे चलो काका नेने दो येंगे है चेचे दो चाक थोंबा लोइद्रिबो हौजिक फाउ है चाक थोंबा मा नंग चाक थोंबा लोइद्रिब्रो सोमदा अमुक्तंग लेंजिन बिरकद्रा दिमानदारी इचेदो चाक थोंबा लोइद्रिबो लौरे हौजिक लेइसे कई लमदनो यूपी दा लई करी तौरगे ममोय मतै मनावना लाने हाय दिदे मा इंजांग कारने चेन ग्रेम अनिता दीदी दा तौगे मेकअप तौरिरा ओ थकाम चले चाकला मुगी मैम बारो तारे हाबा हे ब्रो ये साय सही हनबो मालिनी है ब्रो गा ब्रो हल्ले इन चही तरे हल्लिने मोंदे नेने नाउंगने नुसीबी हाय दीमानदारी हाय सिदी
ꯗꯤꯃꯥꯟꯗꯥꯔꯤ ꯍꯥꯏꯔꯛꯑꯦ ꯃꯤ ꯀꯗꯥꯏꯗꯩ ꯗꯤꯃꯥꯟꯗꯥꯔꯤꯅꯣꯗ ꯑꯩ ꯁꯤ ꯍꯨꯃꯥꯡ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯥꯕꯅ ꯈꯤꯠ ꯂꯣꯏꯔꯦ ꯈꯦꯠꯄ ꯌꯥꯕꯗꯤ ꯗꯤꯃꯥꯟ ꯂꯩꯇꯕꯅꯦ ꯃꯥꯏꯗꯤ ꯁꯥꯕꯅ ꯉꯥꯎꯔꯦꯕ ꯍꯥꯠꯇꯣꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯅꯦꯅꯦ ꯅꯨꯄꯤꯅ ꯅꯨꯡꯁꯤꯕꯤ ꯍꯥꯎ ꯀꯔꯤ ꯇꯧꯔ ꯂꯩꯔꯤꯅꯣ ꯈꯪꯗꯦꯕ ꯆꯍꯤ 8 ꯑꯩꯅ ꯆꯍꯤ 8 ꯍꯜꯂꯤ ꯅꯥꯎꯅꯦ ꯈꯔꯒ ꯉꯟꯅꯒ ꯌꯨꯝ ꯄꯥꯜꯂꯝꯃꯕꯗꯤ ꯃꯣꯏꯒꯥꯏꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛ ꯌꯥꯗꯣꯔꯤ ꯄꯣꯠꯅꯤ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯏꯗꯣꯝꯆꯥ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯦꯍꯦ ꯑꯝꯇ ꯅꯣꯛꯊꯔꯛꯎꯗꯅ ꯆꯦ ꯑꯗꯨꯃꯥꯏ ꯅꯠꯇꯦ ꯑꯦꯍꯦ ꯇꯧꯕꯗꯣ ꯍꯜꯂꯣ मम्मी कहाँ है ꯀꯩꯕ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ वर्तिका जय माता की दीदी अच्छा मेरे को सब पता है रास्ते में कौन से रास्ते में हो हाँ दीदी कौन से रास्ते पे हो अच्छा जल्दी आ जाओ ठंडा हो रहा है खाना अच्छा चलो ठीक है दीदी आ जाओ हाँ बाय बाय लंचेनबा थिंग बाय जम ने ब्रो मिंगा से अमता लाउथोप उसेगा लंचेनबा थिंग बाय जम लौखꯠꯆꯔꯤꯕ नंबर ब्रो से अꯉꯥꯡ क्या सूरगे अꯉꯥꯡ अमगे मपा नापुक्ता लोटकनो फुकुकंग ꯀꯔꯤꯅꯣ ꯈꯨꯠ ꯊꯝꯐꯝ ꯂꯩꯇꯦ ꯑꯩ ꯄꯨꯛꯁꯦ ꯃꯥꯅ ꯌꯥꯝ ꯁꯦꯟꯅꯔꯤꯌꯦ ꯑꯩ ꯄꯨꯛꯁꯦ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯗꯤ ꯑꯩꯁꯦ ꯈꯨꯠ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯃꯥꯏꯅ ꯊꯝꯕꯅꯤꯗꯅꯦ ꯀꯩꯅꯣ ꯈꯨꯅꯣꯛꯇꯣ ꯍꯥꯏ ꯃꯥꯜꯂꯦ ꯏꯗꯣꯝꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯊꯣꯛꯂꯛꯄꯗ ꯏꯗꯣꯝꯆꯥꯒ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯌꯥꯅꯤ ꯀꯩꯒꯤ ꯌꯥꯔꯣꯏ ꯍꯥꯏꯅꯣ ꯀꯀꯥꯒ ꯅꯦꯅꯦꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯁꯥꯊꯤꯒꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯥꯁꯨ ꯁꯥꯊꯤ ꯑꯩꯁꯨ ꯁꯥꯊꯤ ꯗꯗꯥ ꯆꯦ ꯎꯍꯜꯂꯛꯑꯣ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯔꯝꯃꯤꯗꯨꯗꯤ ꯆꯦꯒꯤ ꯃꯤꯅꯣꯛꯇꯨꯕꯨ ꯆꯍꯤ ꯀꯌꯥ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯤꯆꯦꯒꯤ ꯃꯤꯅꯣꯛꯇꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯀꯥ ꯀꯩ ꯆꯥꯛꯁꯦ ꯏꯟꯁꯥꯡ ꯑꯃ ꯊꯤꯗꯣꯛꯑ ꯊꯝꯃꯒꯦ ꯆꯥꯛꯁꯦ ꯅꯣꯏ ꯗ꯭ꯔꯤꯡ ꯇꯧꯔꯤꯉꯩꯗ ꯑꯃ ꯀꯥꯝ ꯌꯥꯅꯤꯌꯦ ꯀꯩꯅꯣ ꯍꯣꯠ ꯀꯦꯁꯇ ꯍꯥꯞꯆꯤꯜꯂ ꯊꯝꯃꯨꯗꯅ ꯍꯣꯠ ꯀꯦꯁꯇꯤ ꯇꯪ ꯍꯥꯞꯇꯣꯏꯅꯦ ꯑꯦ ꯑꯥꯏꯁ ꯀ꯭ꯌꯨꯕꯇꯣ ꯑꯥꯏꯁ ꯌꯥꯎꯕ꯭ꯔꯥ ꯌꯥꯎ ꯌꯥꯔꯦ ꯑꯃꯗꯨꯁꯨ ꯀꯧꯔꯣꯗꯅ ꯑꯁꯤꯁꯨ ꯉꯥꯏꯈꯣ ꯃꯥ ꯂꯥꯛꯀꯗꯕ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯌꯥꯔꯦ ꯅꯛꯄꯅꯤ ꯌꯨꯝꯗ ꯊꯣꯛꯂꯛꯀꯥꯟꯗ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏ ꯌꯥꯏ ꯆꯥꯃꯤꯟꯅꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯆꯥꯛꯇ ꯆꯥꯔꯗꯝ ꯀꯩꯅꯣꯝ ꯂꯥꯛꯈ꯭ꯔꯦ ꯗꯗꯥꯒ ꯏꯆꯦꯒꯁꯦ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯌꯥꯝ ꯀꯣꯏꯔꯒꯦ ꯗꯗꯥ ꯑꯩꯈꯣꯏ ꯌꯨꯄꯤꯗ ꯂꯩꯔꯤꯕꯁꯦ 2019ꯗꯩ ꯂꯩꯔꯛꯄꯅꯦ ꯀꯩ ꯏꯟꯁꯥꯡꯅꯣ ꯍꯥꯏ ꯌꯦꯟ ꯊꯣꯡꯉꯤ ꯀꯀꯥ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯌꯥꯏ ꯌꯥꯏ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯒꯦꯁꯦ ꯏꯁꯟꯕꯤꯔꯣ 8858207207
234 si aigi number ni ko personal number ni amuka herke 8858207234 sugunagi already sumi khambi brahma su army oibane sugunu wampokpi kaino duro wampokpi gi duro haije sumi haido asara falda leibo duro phone ama tawsale bro na jenibada kari haina kauge thoibi haina kawi phone tawraije akhoigi live yengba mi oidaragadi live lo silakan tawbiro live tawbani na nungaitre phone paibje bro mane khang bro sugunudagi kwa kaithel da leibado premjisu ko haibane kwa kaithel da leibado premjisu haibane haimale bro mani haima oh mani khang bro sugunudagi sugunudai mani haije mani kauba imanaba akhoi laik taminarpa amadi lei adu du oigedra hangre kakagi machanupa do maming kai kauge rex kaubane mage ming is itliye ngai ko kolom lawige aya amuka hair o hai 8858207234 8858207234 nene do thawal kai waidagi no awang le kai ni isai saklo o bro hai isai ama sa loi sala jira de kero ke thar ke ko imana uzula ne best couple hai thank you mayam ai isai ama sa aga kaino toroga live se loisal lage do friend harage ko khoi thum lava khonjel sina nangi ngau halle po tha pham khangdana aibu mayai karabanangi wahai kayana inot kahalle kaya tumbaigi hey sak udribi hovaigi sak hendi hey sak udribi hovaigi sak hendi machu kayana leiteng la aigi manglang gi sangai sida kaido ngai ngan gira ni purnima tha jagunga machu kayana leiteng la aigi manglang gi sangai sida kaido ngai ngan gira ni purnima tha jagunga kaido ngai chai gira ni nusiba chinghi manam kaido ngai chai gira ni nusiba chinghi manam
Hey sak udribi ho aigi sak hindi Hey sak udribi ho aigi sak hindi Na 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 Hi. Pukri mapal kita khelai Sulang matogi kundolai Pukri mapal kita khelai Sulang matogi kundolai Ngai rine ang buok na magi Lang bathau mai thala duna Hesak udrigai Hoegi sak hindi Hey sak udribi Hoegi sak hindi Khoi thum lava khonjel sina nangi Ngao halle po tha phong khangdana aibu Mayay karabanangi wahai kayana Inot kahalle kaya kumba aigi Hey sak udribi Oh aigi mayam imanam lại Thật biết Làm á mấy em đi xích cái máy tao kia xích cái máy tao ý mấy em còn gel đó hu hay gì đi hu đi xích em hay cô hay thank you bro này là hay thank you man cái nó money ga coi được cái bro nó mà sắc khang ôi coi ôi ai ho isai sakliba ho aikhoi hero youtuber comment su pasiko hai isai sa adi comment kamai pa doi no ne yam hai kaka hai thank you nai re bye hai thank you keno ma mani na di bro se khang ni hai o khangam imanam doi ram ne dudi e ngasi di tamo se mut ama ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯗꯤ ꯁꯨꯝ ꯁꯟꯗꯦꯅꯤꯅ ꯍꯔꯥꯎ ꯊꯣꯛꯄꯅꯤꯗ ꯑꯗꯩ ꯁꯨꯝ ꯍꯔꯥꯎꯗꯧꯅꯦ ꯃꯌꯥꯝꯒ ꯄꯨꯜꯂꯗꯤ ꯑꯗꯨꯝ ꯍꯔꯥꯎꯋꯤꯗꯅ ꯑꯗꯨꯏꯅꯤ ꯌꯥꯝ ꯍꯩꯌꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯗꯨ ꯍꯥꯏꯔꯦ ꯌꯥꯝ ꯍꯩꯀꯣ ꯊꯦꯡꯛ ꯌꯨ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯑꯩꯅ ꯏꯁꯩ ꯑꯃ ꯁꯛꯈ꯭ꯔꯦꯀꯣ cây xây nó phải thum là và sẽ 이세이도 타그라버네 브로 레코드 떠오르가 하이 야예 Hindi song please hai Hindi song subscribe में हम यार हिंदी ओएस भाई नाकन की प्रेशर कुकर लो हम तो मुदल लो ओए प्रेशर कुकर मुदल लो कामल कनु ब्रो की नंबर जिदा हो यार थार ओ येंगे आई सक्से कमाई तो येंगे call तौरमदो ngasi number khangla amta khangdaba ama aigi ni oh
ꯍꯣꯏ ꯍꯣꯔꯦꯟ ꯂꯥꯏꯚ ꯂꯣꯏꯔꯀꯥꯟꯗ ꯇꯧꯔꯛꯑꯣ ꯑꯗꯨꯗꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯂꯥꯏꯚ ꯇꯧꯔꯤꯉꯩꯗ ꯄꯥꯏꯕꯗꯣ ꯆꯞꯅꯦꯕ ꯁꯦꯞ ꯇꯧꯁꯤꯟꯕꯤꯌꯣ ꯂꯟꯆꯦꯟꯕ ꯊꯥꯡꯖꯤꯕ ꯕꯤꯛ ꯐꯦꯟꯅꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯛꯁꯦ ꯍꯤꯟꯗꯤ ꯍꯥꯏ ꯍꯤꯟꯗꯤ ꯑꯗꯨꯗꯤ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯍꯤꯟꯗꯤ ꯏꯁꯩꯗ ꯀꯔꯤ ꯏꯁꯩꯅꯣ ꯑꯩꯅ ꯁꯛꯀꯦ ꯈꯟꯕꯅꯣ ꯁꯦꯠ ꯁꯣꯡ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏ ꯁꯦꯠ ꯁꯣꯡ ꯌꯥꯏ ꯁꯦꯠ ꯁꯣꯡ ꯁꯛꯑꯒꯦ ꯑꯗꯨꯗꯤ ꯁꯦꯠ ꯁꯣꯡ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯍꯨꯕꯂꯤꯒꯤꯗꯣ ꯑꯁ ꯑꯗꯨꯗꯤ ꯍꯩꯔꯣꯏ ꯕ꯭ꯔꯗꯔ ꯕꯥꯍꯨꯕꯂꯤꯗꯤ ꯑꯩ ꯍꯩꯇꯦ ꯁꯦꯠ ꯁꯣꯡ ꯂꯥꯏꯛ ꯀꯩꯅꯣ ꯁꯥꯎꯟ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯑꯣ ꯑꯩꯅ ꯊꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯦꯗꯚꯔꯇꯥꯏꯁꯤꯡꯅ ꯃꯔꯣꯜ ꯑꯃ मैं रहूं या ना रहूं तुम मुझ में कहीं बाकी रहना मुझे नींद आए तो आखिरी तुम ख्वाबों में आते रहना बस इतना ही तुमसे कहना बस इतना ही तुमसे कहना आ जाओ सर आ जाओ इधर बच्चे को लेके आ जाओ मैं लाइव कर रहा हूँ हाँ जय माता की जय माता दी जय माता मानव आजा बैठ जा आजा यूट्यूब पर यूट्यूब पे लाइव YouTube पर? हाँ। YouTube પર કેવી રીતે ગાય आजा बैठ એમાં બી મ્યુઝિક નહીં આવે ना आए ये वगाड़े म्यूजिक इसमें गाना बजा पानी लेके आओ पानी मैं खत्म कर देता हूँ हाँ? हाँ। बैठो कुछ हेल्प करो क्या मैम लोग लगे लगा सब करने के बाद आ गए वो नहीं खा रहा बाय बाय